ꯀꯔꯤ ꯄꯥꯎ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕ ꯈꯟꯅꯔꯤꯅꯕꯒꯤ ꯊꯧꯔꯝ ꯃꯃꯤ ꯕ꯭ꯔꯦꯛꯐꯥꯁꯇ ꯃꯌꯥꯝ ꯁꯣꯏꯗꯅ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯁꯖꯦꯁꯟ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯑꯗꯣꯝꯅ ꯇꯧꯕꯤꯔꯛꯀꯗꯕ ꯀꯣꯜ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯁ꯭ꯀ꯭ꯔꯤꯟꯗ ꯂꯩꯖꯔꯦ ꯍꯥꯏꯔꯤꯕ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯐꯣꯡꯗꯣꯛꯄꯤꯌꯨ ꯉꯁꯤꯒꯤ ꯃꯃꯤ ꯕ꯭ꯔꯦꯛꯐꯥꯁꯇ ꯈꯟꯅꯅꯩꯅꯕ ꯉꯔꯥꯡꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯊꯣꯛꯈ꯭ꯔꯤꯕ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯈꯪꯍꯟꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯁꯔ ꯙꯃꯦꯟꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯏꯗꯤꯇꯔ ꯂꯦꯡꯁꯤꯜꯂꯒ ꯂꯩꯔꯦ ꯁꯔ ꯑꯍꯥꯟꯕꯁꯤꯗꯤ ꯉꯔꯥꯡꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗꯣ ꯍꯥꯟꯅ ꯈꯪꯍꯟꯁꯤ ꯄꯨꯅꯄꯨ ꯁꯨ ꯇꯔꯥꯝ ꯂꯣꯛꯆꯔꯤ ꯉꯔꯥꯡꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯁꯤꯒꯤ ꯃꯅꯨꯡꯗ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯗꯨꯃꯛ ꯊꯣꯛꯏ ꯉꯔꯥꯡ ꯐꯥꯎꯕꯗ ꯊꯣꯛꯈꯤꯕꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯍꯧꯈꯤꯕ ꯇꯥꯡ ꯃꯦꯒꯤ 3ꯗ ꯊꯣꯛꯈꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯕꯨ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯜꯁꯤꯡꯅ ꯆꯤꯡꯅꯕ ꯈꯔꯅ ꯅꯝꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯈꯣꯡꯒꯥꯎꯅꯕꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕꯤꯒꯤ ꯍꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯔꯥꯡ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯑꯩꯈꯣꯏ ꯋꯥꯀꯠ ꯃꯐꯝ ꯆꯪꯁꯤꯟꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯗꯨ CBIꯅ ꯆꯤꯡꯕꯗ ꯁꯤꯟꯅꯗꯨꯅ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯐꯥꯅꯕ ꯗꯥꯕꯤ ꯇꯧꯈꯤꯕ ꯑꯗꯨꯅ ꯉꯔꯥꯡ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯑꯃ ꯑꯣꯏꯈꯤ ꯑꯗꯨ ꯂꯣꯏꯅ ꯉꯁꯤꯁꯨ ꯇꯣꯉꯥꯟꯕ ꯃꯐꯝ ꯈꯔꯗꯃꯛ ꯃꯈꯥ ꯇꯥꯅ ꯈꯣꯡꯖꯪ ꯆꯠꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯆꯠꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯎꯔꯤꯄꯣꯛ ꯈꯣꯏꯁꯅꯥꯝ ꯂꯩꯀꯥꯏꯗ ꯇꯣꯉꯥꯟꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ CSOꯁꯤꯡ ꯑꯗꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯑꯀꯥꯟꯗ ꯇꯣꯉꯥꯟꯕ ꯀꯣꯃꯤꯇꯤ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯀꯃꯤꯇꯤ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯅꯨꯃꯤꯠ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯔꯦꯞ ꯀꯦꯁꯀꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯊꯧꯔꯝꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯔꯦꯂꯤ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯐꯥꯎꯕ ꯂꯧꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯣꯀꯣꯃꯤꯒꯤ ꯋꯨꯃꯦꯟꯁ ꯋꯤꯡꯁꯀꯤ ꯀꯥꯡꯕꯨꯅꯁꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯋꯨꯃꯦꯟ ꯀꯃꯤꯁꯟꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯊꯥꯈꯤꯕ ꯂꯣꯏꯅ ꯃꯥ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯗꯟꯗꯤ ꯄꯤꯅꯕ ꯆꯩꯔꯥꯛ ꯄꯤꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯉꯔꯥꯡꯒꯤ ꯑꯣꯏꯕ ꯏꯚꯦꯟꯠ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯇꯣꯉꯥꯟꯕ ꯄꯥꯎꯁꯤꯡ ꯑꯗꯨꯃꯛ ꯊꯣꯛꯈꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤꯗ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯂꯩꯔꯤꯕꯁꯤ ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯁꯥꯒꯠꯂꯦ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯤꯉꯩ ꯁꯔꯛꯇ ꯉꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯇꯝꯅ ꯄꯨꯊꯣꯛꯅꯕ ꯏꯝꯐꯥꯜ ꯇꯝꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒꯨꯝꯂꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯗ꯭ꯔꯒ KG 18 ꯐꯥꯒꯠꯈꯤꯕꯒꯤ ꯄꯥꯎ ꯑꯃꯁꯨ ꯂꯩ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯀꯪꯕꯥꯏ ꯄꯣꯁꯇ ꯍꯥꯡꯕ 19 ꯁꯨꯕ ꯉꯥꯛꯄꯤꯒꯅꯤ 19 ꯁꯨꯕ CRPFꯀꯤ C ꯀꯝꯄꯅꯤꯒꯤ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡ ꯆꯦꯛ ꯇꯧꯕ ꯑꯃꯁꯨꯡ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤꯉꯩ ꯆꯦꯔꯛꯇ ꯃꯥꯔꯨꯇꯤ ꯕꯥꯂꯦꯔꯣ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯅꯤꯗꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯗ꯭ꯔꯒ KG 18 ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤꯕ ꯐꯥꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯃꯨꯁꯂꯤꯝꯅꯤ ꯃꯩꯇꯩ ꯃꯨꯁꯂꯤꯝꯅꯤ ꯑꯗꯨꯒ ꯃꯍꯥꯛꯁꯤ ꯀꯣꯛꯇꯥ ꯋꯥꯔꯗ ꯅꯝꯕꯔ 5ꯇꯒꯤꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯁꯥꯝꯗꯒꯤꯅꯤ ꯐꯥꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯃꯁꯨꯡ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯣꯒꯤ ꯑꯣꯏꯕ ꯃꯈꯣꯏ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯧꯈꯠꯅꯕ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯂꯩꯔꯤ ꯑꯃꯔꯣꯝꯗ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯑꯩꯈꯣꯏ ꯄꯂꯦꯟ ꯇꯝꯅ ꯄꯨꯁꯟꯅꯕ ꯍꯣꯠꯅꯔꯝꯕ ꯑꯩꯈꯣꯏ ꯃꯁꯤꯡ ꯌꯥꯝꯂꯕ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡꯁꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯛꯆꯤꯡ ꯂꯝꯈꯥꯏꯒꯤ ꯑꯦꯔꯤꯌꯥꯗ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝ ꯃꯥꯡꯗ ꯃꯩ ꯊꯥꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈꯤ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛꯁꯤꯡ ꯂꯩꯔꯤꯉꯩ ꯆꯦꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯂꯨꯞꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯆꯠꯅꯔꯤꯕ KNO ꯑꯃꯁꯨꯡ UPF ꯑꯅꯤꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯒ ꯑꯩꯈꯣꯏ ꯂꯥꯛꯏꯕ ꯑꯥꯒꯁꯀꯤ ꯇꯥꯡ 18 ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯕ ꯐꯤꯔꯦꯞ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ KNOꯒꯤ ꯑꯩꯈꯣꯏ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯤꯕ ꯁꯥꯏꯂꯦꯜ ꯍꯥꯎꯀꯤꯞꯅ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯗ ꯉꯔꯥꯡ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤꯕ ꯃꯃꯥꯡꯒꯤ ꯊꯥꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ चꯠꯅꯔꯤꯕ KNO ꯑꯃꯁꯨꯡ UPFꯀꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨꯒꯤ ꯁꯦꯀꯦꯟ ꯔꯥꯎꯟ ꯑꯣꯏꯅ ꯂꯥꯛꯏꯕ ꯑꯥꯒꯁꯀꯤ ꯇꯥꯡ 18ꯁꯤ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯤ ꯑꯗꯨꯕꯨ suspension of operation suda ꯑꯩꯈꯣꯏ ꯆꯠꯅꯔꯝꯃꯤꯕꯁꯤ ꯇ꯭ꯔꯥꯏꯄꯥꯔꯇꯥꯏꯠ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯒꯤ ꯂꯩꯉꯥꯛ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛ ꯑꯃꯁꯨꯡ KNO ꯑꯃꯁꯨꯡ UPFꯀꯤ ꯃꯤꯍꯨꯠꯁꯤꯡꯅ ꯃꯥꯏꯀꯩ ꯑꯍꯨꯝꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ KNO ꯑꯃꯁꯨꯡ UPFꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ
Manipur की सेपरेट एडमिनिस्ट्रेशन अमा तालकपा अदुगी थोंग अदुबु यानिंगदो फोंगतुना मणिपुर लेंगा के माइकई दगिरे हाई दिवसिंग से कुकी टेररिस्ट ने लाउथोखिबो लोयना ट्राइपार्टाइट दुदा अखोई स्टेट सरकार की म्यूसिंग सरुक याना लाखिबने ममंग थागी हानदा पांथोखिबा अदुदा वरी साबुदा केनो की मिहुत कांगबु अमसुंग बर सरकार की मिहुत कांगबु अनि खक सानाखिबने अदुबु लाखदोरिबा अगस्त 13 सानागदोरिबा वरी सानाबा अससु मणिपुर लेंगा की मिहुत यावरोय सेंटर अमसुंग केनो यूपीएफ की ओबा म्यूसिंग खक्तिगी वारी ओइगनी अदुबु ममांगी थाद सानखिबा वारी सानबा अदुदा सेंट्रल लेंगा की माइकईदगी सेंट्रल अखोगी केनो अमसुंग यूपीएफ दा सेपरेट एडमिनिस्ट्रेशन की वाफम असी अखोई चपचाना याबंग मोहेबा वाफम फोंदोखिबने लोयना केनो अमसुंग यूपीएफ की माइकईदगी सुगी ग्राउंड उन योरिबा टेरिटोरियल इंटीग्रिटी ngak pai वाफम अदु लौथोकनबा सेंट्रल लेंगा ता तसिलगा लाखिबने अदुबु लाखदरिबा अगस्त 13 माइकई अनि गोइना वारी सानगदबा अदुदा करी फिरेपसिंग लाखदगी हाबदुदी चपचाना खंगमगमद्रे अतोप पाउ खरदंग अखोई थमजरबदा ngarang से अखोई कनोगी एमपीसीसी की मणिपुर प्रदेश कांग्रेस कमिटी की स्टायरिंग कमिटी की मेंबर ओरिबा हानगिसु मिनिस्टर गैखांगमना अखोई पाउनुसिंग उनबा अमदा फोंगोखिबा वाफम अखोई लौखटपा याय हाइबदी गैखांगमना ngarang हाइखिबसि प्राइम मिनिस्टर नरेंद्र मोदी ना पार्लियामेंट अखोई ओपोजिशन माइकैदी पुखलखिबा नो कॉन्फिडेंस मोशन की पाउकुम पिबा मतमदा मणिपुर की ओरिबा इशू असे नाथैरगा दम सत्खि महाकना मणिपुर नुंसी है हारिबदु असेंग चपचाबगी ममी अमा तादे अदुम ओपोजिशन की माइकैदगी नो कॉन्फिडेंस मोशन पुखटपग लोयना प्राइम मिनिस्टर नमु कदाय चलिबनो है हंगबा मतमदा प्राइम मिनिस्टर नरेंद्र मोदी ना एहाक साक्षारी है पाउकुम पिरपग सब माने हैबा वाफम गै खांगम थमखि अलोय लोयना गै खांगम ना हाइखिबा वाफम अमगा कोट तबु तारगदी हौजिक लैरिबा मणिपुर की थोइबा इरांग असिगी मरकता अखोई मैतैगी पाउरोदा ममाना मसादा nga sa nga hawdong na sabra haina yengamu haina sinarama matamda masana admag ye hawdong na nga sabada yengaga lekhibi thawdo odu hawji irang thuriba yengu haina central paramilitary force kaya ama thambasu hawdong na nga saba masada yengbagi typeta irang kaya thobasu thawok kaya thobasu central paramilitary force na admag yengduna leire haiba wafam phawa lekhangamna phongdokhi ba wafam aduna kai phawa impact legedage leiroidage haibadudi akoi khangmangamdri नाकल अमरोमदा अखोई कमिटी ऑन ट्राइबल यूनिटी कोतुना अखोई लाउथोखिबा वाफम अमदी हाइबा तारगदी फोक्स न सिल्लकांदा लाइबा अगस्त की तांग 13 का मियाम पुलगा कांगकोकपी अमसुंग सुरसानपुर तमना इमा आइबुसिना रैली चटकनी अमसुंग मसा आइबुसिना मतुंग इनगन हेना लौखिबा फिरेप अदु अखोई याबंग मोय कांगकोकपी ताना लाकदबा नुमित अदुदा कांगकोकपीदा टोटल शटडाउन तौगनी हेना सु कोतुना लाउथोखरे अदु नकल अमरोमदा फोक्सना मियाम गा ओइबा पीपल कन्वेंशन पांगथो मतुंदा लौखिबा वारेप अदो मतम खरगी ओइना हौजिक ओइबा मणिपुर की सिचुएशन असिगे येंगा सटकनी हेना तोरंबा तांग 13 दा सटकनी हेना तोरंबा खोंगसट अदु मतम खरगी ओइना यैथोकले हेना फोक्स माइकैदगिसु फोगदोखिबा लेरे मरम अदुना कोतुना लाउथोखिबा अखोई अगस्त 13 गी कांगोपी टोटल शटडाउन अदुसु अखोई खोंजंग हंतोरपा याबगी मोओंगदा लेरि लोयना अखोगी मणिपुर की ओइबा पुक्साक लंबी अम ओइबा नेशनल हाईवे नंबर 37 इम्फाल जिरीबाम लंबीदा अखोई जिरीबाम पुलिस स्टेशन की एसपी बु ट्रांसफर तौखिबगी मायोक्ता जिरीबाम दा लेरिबा तोंगानबा सीएसओ सिंगना कौखिबा ngarang ayu pung tawti hokhiba pung 13 ga 3 oiba national highway ban ngasi so dumak sathari bal aduna maram oirakanda gari sathoksin tawde haiba paw amasu jiribam dei phongba paw una hairi adu pamdaba thodoksin thokpa leite adu moinamak jiribam district ta akhoi hairi buk chapmana ba khongjang asiga mai rena irang leiringai serak asida district amagi police ट्रांसफर तौथोखिबसिना इरांग कंट्रोल तौनबो होनबदा अवाब ओइगनि हाबि वाफम थम्बग लोयना तोंगान बु ऑर्गेनाइजेशन नंगारांग जिरीबामदा रैली अमसनबा होनान रैली अमसनबा होन मतमदा पुलिसना लुजदबा वाफम क्या फोंदोखिबा अमसो मैरा पाइबिसिंग तिया गैस बोमना कापसिलगा असोपन नंगि थौदोक यारिंगदा फोंदोक्तुना टोटल शटडाउन नि खोंजंग जिरीबाम नंगारांग संसिलि ngasi su dumang संसिलि मखाताना अदुना हारिबा अखोगी नेशनल हाईवे पुंग 13 ba ban अमसों जिरीबाम gi ओइबा अखोई टोटल शटडाउन लसना मरम ओइगाना जिरीबामदा महौसागी पुलिसदा याम चावना अकाइबा पिरि अदु मोइनमक होगी फावबी ओइना पामदो थुदोक थोपगी पाव अखोई फंगबंगमद्रि
तोान तोानबा अखोई हौजिक थोइबा मणिपुर थोइबा अखोई मे अहुमदगिना ngasi फावबा थोलइबा वाथोक असिग मरि लेना स्टेट लेंगाकी माइकैदगी सुप्रीम कोर्ट ता थौदो उदुग मरि लेना तोानबा केस लिसिंग तरुका चंगागा कुलुमदोय लांखिख्रे हाइरिबा केस सिंगरांग लांखिखिबनी हाइना रिपोर्ट अमना हाइरिबा रिपोर्ट असिग मनुंगदा अखोई मे थिदगिना जुलाई 30 फावबदा मणिपुर पुलिस की तोानबा पुलिस स्टेशन सिंगना लौखखिबा अपुनबा केस मसिंग अदुने लिसिंग तरुका चंगागा कुलुमदोयसे हाइरिबा केस असिग मनुंगदा अखोई नुपीदा अखोई गैंग रेप तौबा अमसुंग रेप तौबगी केस अहुम याउरी अदुगा लोयना अखोई रेप तौर मतुंगदा नुपी ओबी इज्जत इकाई खुमदबा मांगलबा मतुंगदा पुलिस फाव मांगनखिबा अखोई रेप अमसुंग मर्डर अनि केसता पुनबा केस अमगा याउई अदुगा नुपी सिंगबु अखोई गैंग रेप तौबा तौनबा अटेम्प्ट तौबा अदगी मोलेस्ट तौबा केस तरुक अमगा याउई हाइरिबा मणिपुर लेगाकी माइकैदगी पिसनखिबा अदुगुमलबा केस लिसिंग तरुका चंगा कुलुमदोय असिगी मनुंगदा नुपीदा चथबा मिनैसिंगी केस अखोई याउरी अदु लाइबा हौजिक लाइबा चुरचानपुरगी रेप केस असिसु सोइदमकी हाइरिबा मखाताना पिखलकपा वालौरिबा जुलाई 20 फावगी ममांग मे 3दगिना जुलाई 20 फाव मुंगदा थोखिबा केस मसिंगसिंगने अदु हौजिक अतोपा केस मयाम जुलाई 20 की मतुंगदगिना हौजिक फावबदा केस कया अमसु अखोई पुलिस स्टेशन सिंगना तोान लौखटलमगनी हाइबगी थाजबा लेरी अतोपा पाउसिंग अखोई येंबा तारगदी अखोई संगसिलिबा खोंजंग असिगा मरि लेना अखोई RPI अठवालेगी नेशनल सेक्रेटरी थौनाउजम महेश्वरना अखोई ngarang यूनियन होम मिनिस्टर अमित शाह उनरकांदा अमित शाहदा अखोई मेमोरेंडम अमा पिसनखिबा मेमोरेंडम अदुदा अखोई सेपरेट एडमिनिस्ट्रेशन की वाफम लेहन जहानबिदनबा याउना तोंगान वाफम तसनखिबगी वाफम अमसु अखोई लेरी अदुगा नाकल अमरोमदा सेपरेट एडमिनिस्ट्रेशन तानबद याउरिबा मपुंग उना दायित्व लौरिबा कुकी जौगी अखोई MLA तरानसु अखोई यूनियन होम मिनिस्टर अमित शाहदा नोंहुंगना हाइरिबा मेमोरेंडम पिसन बगलोयना अमित शाहना हाउस ता फोंगदोखिबा वाफम नहान हाउस फोंगदोखिबा मणिपुर थुइबा इशू असि युमथंगनरिबा म्यांमारदगी संसिलगलबा अखोई इमिग्रेशन अमसुंग रिफ्यूजीसिंग हाइगद्रा तोंगान मिटुपसिंगना संसिलकपदगी लमदम असिदा अचौब इरांग असि थोकपनि हेना अमित शाहना फोंदोखिबा वाफम अदुबु रिएक्ट तौबा चुमदबा वफमनि हेना अखोई अमित शाहदा अखोई लेटर अमा इबा चेरोल अमसु ngarang पिसिनख्रे हाइबले अदुगा लोयना अखोई म्यांमारदा बेस तौबा लालौबुलु कुकी नेशन आर्मी बर्मा की माइकैदगिसु अखोई यूनियन होम मिनिस्टर अमित शाहना फोंदोखिबा वाफम अदुबु कोंडेम तौरकपा अमदि वाफम अदु अरानमन हाइबा वाफमसिंग फोंदोरकपा मीडिया थोपा वाफमसिंग लेरी हाइरिबा थौदोकसिंग असिना अखोई हौजिक फावबी ओइना अखोई थोइबा ngarang थोखिबा थौदोकसिंगदगी लौखटचबा अखोई अदुगुंबा अखोई ब्रेकफास्ट तंबे याबा पाउदमसिंग ओइरी राकेश So, sir, अहनबसिदि अखोइना लौखटपा याबसि मयामनसु खंगदना लाए डेट 4 दा चथखिबा थोनिंगदबा थौदो अमा थोखिबगी वाथोक वीडियो वायरल ओरकपगी वाथोकसिगी मखा ताबदा डेट 3 दा मैतै नुपी रेप तौखिबगी केस अमा हौजी फोंग साना थोरे हाइरिबा ममांगदा थोखिबा डेट 4 गी थौदो अदुदि मसाना फावबा रेप मक्ति तौखिबा लेते हाइबगी वाफम फोंगदोखिबा लेरे अदुबो हौजिकिसिदि मैतैगी चनुरा अमा युमसु पालबा मैतै चनुरा अमा रेप तौबिरमबगी केस तोनि हाइरिबा मतांगसिदि कंडेम तौबिनबसि तंपाक्ता लेबा मैतै खक नतना अतोप्पा अखोगी नेशनल मीडिया न चिंबा अमा अमा मतमदुदा लाखिबा थवा याउगिबा मयाम अमा युद्रि हौजि फावबदा अखोगी हाइरिबा केससिदा अखोगी हाइरिबा विक्टिम सिगी मरि लेनरिबा अखोगी मरा लेरबसिंग दंदी पिहननबगी चपचाबा अखोगी कंडेम तोरकपा खोटपा थोदोंना हौजि फावदा उबि करमाइना येंबे याइ स्वाइसिदा सर हौजि चपचाबा ममांगदगिसु अखोगी चिंगदा एडमिनिस्ट्रेशन यौदबगी वाफम अमा दुम गांगनदना लाइ हौजिक्ति फोंग सारबा चौब केस यामना साथीबा याम तमथीबा केस अमा नुपीदा चथबा मियोट मिनैगी केस अमा थोराबनिना मसी मक्ति चपचाबा मरा लेबा मिसिंग फाफम थोक्त्रिब्रा हाइबदुगी वाफम दुनि हौजिक लाइसे करमाइना येंबे याइ सर वै राकेश हौजिकी अखोई मे 3 दा अखोई चुरचानपुरदा दिगो थोइबा थोसे चुरचानपुरदा अखोई कुकीगी सिनाउसिंग ना अखोई लानसे होरकपा हाइबताइ हौरकपा नुमिकी तमचीबा युम मै थारकपा मयाम तांथोरकपा मयाम तांथोरकपै थोदुदनी हौजि हाइबा नुपी मसाइ चै 53 रोम सुरबि नुपी अमा अखोई कुकी मिलिटेंट्स 5 3 ना अखोई नुपी ओबि इज्जत मांगन बिखे वाफम अमा लाइस
ꯑꯗꯣ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯨꯄꯤ ꯃꯁꯥꯅ ꯄꯨꯂꯤꯁꯇ ꯕꯤꯁꯅꯨꯄꯨꯔ ꯋꯨꯃꯦꯟ ꯄꯨꯂꯤꯁꯇ ꯋꯥꯀꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯖꯤꯔꯣ ꯑꯦꯐ ꯑꯥꯏ ꯀꯦꯁ ꯂꯧꯈꯠꯈ꯭रे ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯈ꯭रे ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅꯁꯨ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯒꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯍꯧꯖꯤꯛ ꯔꯦꯞ ꯃꯁꯥꯕꯨ ꯔꯦꯞ ꯇꯧꯕꯤꯈ꯭रे ꯍꯥꯏꯅ ꯍꯧꯖꯤꯛ ꯐꯣꯡꯅ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯆꯅꯨꯔꯥ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯩꯔꯝꯕ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩ ꯑꯗꯨꯕꯨ ꯌꯥꯝ ꯊꯧꯅꯥ ꯂꯩꯅ ꯌꯥꯝ ꯕꯥꯎꯅ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕꯤꯈ꯭रे ꯍꯥꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯄ ꯂꯩꯔꯦ ꯋꯥꯀꯠꯂꯛꯄ ꯂꯩꯔꯦ ꯄꯨꯂꯤꯁꯅ ꯀꯦꯁ ꯂꯧꯈꯠꯂꯛꯄ ꯂꯩꯔꯦꯀꯣ ꯑꯗꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯄꯨꯂꯤꯁꯅꯁꯨ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤꯁꯦ ꯃꯧꯁꯦ ꯃꯥꯁꯤ ꯌꯥꯝ ꯐꯖꯅ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯃꯥꯕꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯕꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯔꯀꯥꯟꯗ ꯃꯥ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯐꯖꯅ ꯊꯝꯕꯤꯕ ꯃꯊꯧ ꯇꯥꯏꯌꯦꯅ ꯈꯜꯂꯦ ꯑꯍꯥꯟꯕꯗ ꯃꯉꯣꯟꯗ ꯂꯩꯔꯝꯒꯗꯕ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯋꯥꯈꯜꯀꯣ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯂꯩꯔꯝꯒꯗꯕ ꯃꯉꯣꯟꯗ ꯀꯅꯥꯒꯨꯝꯕꯅ ꯊ꯭ꯔꯦꯠ ꯇꯧꯕ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯗꯩ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯏꯟꯖꯥꯏꯇꯤꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯑꯗꯩ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗꯨꯗ ꯂꯣꯀꯦꯜꯅ ꯎ ꯀꯥꯟꯗ ꯀꯔꯤ ꯄꯣꯠꯂꯨꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯆꯤꯟꯗꯕꯨ ꯄꯟꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯏꯖꯠꯁꯦ ꯌꯥꯝ ꯊꯤꯅ ꯑꯋꯥꯡꯕ ꯊꯥꯛꯀ ꯊꯥꯡꯒꯠꯂꯀꯥꯟꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅꯁꯨ ꯃꯁꯥꯒꯤ ꯏꯖꯠꯇꯨꯕꯨ ꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏ ꯖꯥꯇꯤ ꯑꯃꯅꯦꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯇꯕ ꯃꯁꯥꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯗ ꯆꯔꯥꯡꯅꯕ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯂꯩꯔꯝꯒꯗꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤ ꯐꯖꯅ ꯔꯤꯀ꯭ꯔꯦꯁꯟ ꯁꯦꯟꯇꯔꯒꯨꯝꯕꯗ ꯑꯣꯕꯖꯥꯔꯕꯦꯁꯟ ꯍꯣꯝꯒꯨꯝꯕꯗ ꯅꯠꯇ꯭ꯔꯥ ꯃꯥꯁꯤ ꯐꯖꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯔꯒ ꯍꯥꯏꯔꯤꯕ ꯀꯦꯁꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯅ ꯊꯥꯡꯕ ꯌꯥꯒꯗꯒꯦ ꯀꯗꯥꯏꯐꯥꯎ ꯆꯨꯝꯃꯤꯅꯣ ꯀꯗꯥꯏꯐꯥꯎ ꯇꯧꯔꯤꯅꯣꯁꯦ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯃꯗꯨꯃ ꯑꯍꯥꯟꯕꯗ ꯑꯩ ꯂꯧꯈꯠꯍꯟꯅꯤꯡꯉꯦꯀꯣ ꯑꯦꯟ ꯗꯦꯟ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯚꯥꯔꯠꯀꯤ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ ꯑꯣꯠꯄ ꯅꯩꯕ ꯆꯠꯊꯔꯛꯄꯗ ꯀꯣꯟꯗꯦꯝ ꯇꯧꯅꯕ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄ ꯃꯔꯥꯜ ꯂꯩꯕꯁꯤꯡꯗ DPOꯅ ꯂꯥꯎꯔꯛꯄꯁꯤ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦ 3ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯣꯏꯅꯃꯛ ꯂꯩꯅꯈ꯭ꯔꯦꯀꯣ ꯃꯁꯤꯗ ꯌꯥꯝ ꯉꯛꯄ ꯑꯃ ꯑꯣꯏꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯐꯥꯎꯅ ꯐꯥꯎꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯟꯗꯦꯝ ꯇꯧꯕ ꯐꯣꯡꯗꯣꯛꯏꯅꯦꯕ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯗ ꯚꯥꯔꯠꯀꯤ ꯃꯤ ꯀꯣꯔ 110 ꯍꯦꯟꯕ ꯐꯥꯎꯕꯁꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯌꯣꯜꯂꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯍꯥꯏꯈꯤꯕ ꯋꯥꯐꯝꯃꯨꯛ ꯂꯩꯅꯦꯕ ꯑꯗꯨ ꯍꯥꯏꯈꯤꯕ ꯂꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯨ ꯅꯨꯄꯤꯗ ꯃꯤꯑꯣꯠ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯗꯨ ꯑꯩꯈꯣꯏ CBIꯅ ꯀꯦꯁ ꯔꯦꯖꯤꯁꯇꯔ ꯇꯧꯒꯗꯕꯅꯤ ꯃꯗꯨꯗ ꯂꯩꯔꯤꯕ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯥꯒꯗꯕꯅꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯈ꯭ꯔꯦꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯣꯏꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ N Biren ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯝ ꯅꯨꯄꯥ ꯊꯣꯛꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯥꯎꯕ ꯄꯤꯕ ꯌꯥꯏ ꯀꯥꯏꯅ ꯍꯥꯏꯕ ꯃꯦꯗꯤꯌꯥꯗ ꯍꯥꯏꯈꯤꯕ ꯂꯩꯔꯦꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃꯈꯛ ꯌꯦꯡꯍꯟꯅꯤꯡꯕꯒꯤ ꯃꯃꯤ ꯑꯃ ꯉꯔꯥꯡ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯂꯝꯗꯝꯁꯤꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯇꯥꯏ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯀꯟꯗꯦꯝ ꯐꯥꯎꯕ ꯇꯧꯗꯅ ꯃꯁꯥꯃꯛ ꯊꯣꯛꯇꯨꯅ ꯋꯥ ꯉꯥꯡꯈꯤ ꯑꯗꯨ ꯍꯧꯖꯤꯛ ꯁꯤꯒꯨꯝꯕ ꯀꯩꯅꯣ ꯀꯦꯁ ꯑꯃꯈꯛ ꯂꯥꯛꯑꯦ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯤ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯃꯦ ꯍꯧꯖꯤꯛꯇꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗꯤ ꯏꯆꯝ ꯆꯝꯕꯃꯛꯅꯦꯗꯤ ꯍꯥꯏꯔꯣꯏ ꯅꯨꯄꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯨꯃꯛꯇꯗꯤ ꯃꯥꯡꯍꯟꯈꯤꯗꯦ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨ ꯇꯧꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯅꯤꯀꯣ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕ ꯃꯇꯝꯗꯗꯤ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯅꯦꯁꯅꯦꯜꯒꯤ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯕꯨ ꯑꯣꯏꯔꯣꯀꯣ ꯋꯨꯃꯦꯟ ꯀꯃꯤꯁꯟꯒꯤꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯅꯦꯁꯅꯦꯜ ꯋꯨꯃꯦꯟ ꯀꯃꯤꯁꯟꯒꯤ ꯃꯤ ꯂꯥꯛꯇꯅ ꯗꯦꯜꯂꯤ ꯀꯃꯤꯁꯟꯒꯤ ꯃꯤ ꯂꯥꯛꯇꯅ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯋꯨꯃꯦꯟꯁ ꯋꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯅ ꯑꯗꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯒꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤ MP ꯃꯌꯥꯝꯒ ꯂꯥꯛꯇꯅꯀꯣ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯗꯣ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏ ꯁꯦꯇꯞ ꯇꯧꯅꯕ ꯍꯣꯠꯅꯈꯤ ꯄꯨꯂꯤꯁꯅꯁꯨ ꯌꯥꯝ ꯊꯨꯅ ꯑꯦꯛꯁꯟ ꯇꯦꯀꯟ ꯂꯧꯈꯠꯂꯀꯥꯟꯗ ꯆꯦꯟꯅꯔꯤꯕ ꯃꯤ ꯐꯥꯒꯠꯂꯛꯇꯅ ꯃꯌꯨꯝꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯅ ꯔꯦꯗ ꯇꯧꯗꯅ ꯃꯌꯥꯝ ꯆꯪꯉꯀꯥꯟꯗ ꯐꯥꯔꯀꯥꯟꯗ ꯃꯤꯑꯣꯏ 5 ꯑꯃ ꯍꯧꯖꯤꯛ CBIꯗ ꯀꯦꯁ ꯁꯦꯟꯅꯔꯒ ꯂꯩꯔꯦ ꯑꯃꯅ ꯖꯨꯕꯤꯅꯥꯏꯟ ꯑꯣꯏꯕꯒꯤꯗꯃꯛꯇ ꯖꯨꯕꯤꯅꯥꯏꯟ ꯖꯁꯇꯤꯁ ꯕꯣꯔꯗꯇ ꯂꯩꯔꯤꯕ ꯃꯃꯥꯡꯒꯤ ꯀꯦꯁ ꯗꯦꯠ 4ꯒꯤ ꯀꯦꯁꯇꯨꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯔꯦꯞ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯍꯟꯅꯤꯡꯕꯒꯤ ꯃꯃꯤ ꯑꯗꯨꯝ ꯆꯥꯎꯅ ꯂꯩꯔꯦ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯊꯛꯇ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯗꯨ ꯆꯞ ꯃꯥꯟꯅꯕ ꯑꯍꯦꯟꯕ ꯊꯧꯗꯥꯡ ꯂꯧꯔꯀꯥꯟꯗ ꯊꯧꯗꯣꯛꯇ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯃꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯖꯨꯔꯤꯗꯤꯛꯁꯟ ꯑꯗꯨꯗ ꯀꯔꯤ ꯇꯧꯈꯤ ꯃꯗꯨꯗꯒꯤ CCTV ꯐꯨꯇꯦꯖꯁꯤꯡ ꯂꯩꯈꯤꯕ꯭ꯔꯥ ꯑꯗꯩ ꯀꯩꯗꯧ ꯃꯥꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯇꯣꯉꯥꯟꯕ ꯄꯥꯝꯕꯩꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯌꯥꯝ ꯊꯨꯅ ꯇꯧꯔꯀꯥꯟꯗ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯅꯕ ꯑꯗꯒꯤ ꯗꯟꯗꯤ ꯄꯤꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯅꯤꯡꯉꯤ ꯑꯗꯨ ꯅꯠꯇꯅ ꯀꯦꯁꯁꯦ ꯁꯨꯝ ꯗꯤꯂꯦ ꯇꯧ ꯂꯩꯇꯥꯔꯒꯗꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯑꯗꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯈꯣꯏꯁꯥꯎꯅꯕ ꯍꯦꯟꯒꯠꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯋꯥꯊꯣꯛ ꯑꯃ ꯂꯥꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛ ꯚꯥꯔꯠꯀꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯨ ꯚꯥꯔꯠꯅꯤ ꯚꯥꯔꯠ ꯅꯤꯡꯈꯥ ꯇꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯚꯥꯔꯠꯀꯤ ꯃꯆꯨ ꯑꯍꯨꯝꯒꯤ ꯐꯤꯔꯥꯜ ꯌꯦꯡꯉꯀꯥꯟꯗ ꯃꯣꯃꯣꯟ ꯅꯣꯛꯀꯗꯧꯕ ꯅꯨꯃꯤꯠꯅꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯣꯃꯣꯟ ꯅꯣꯛꯀꯗꯕ ꯚꯥꯔꯠꯁꯤ ꯅꯤꯡꯇꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯃꯥꯂꯦꯝꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯈꯣꯡꯖꯦꯜꯒꯤ ꯃꯔꯛꯁꯤꯗ ꯑꯅꯤꯁꯨꯕ ꯑꯍꯨꯝꯁꯨꯕꯒꯤ ꯊꯥꯛꯇ ꯆꯦꯟꯈꯠꯂꯛꯏꯕ ꯂꯩꯕꯥꯛ ꯑꯃꯅꯦꯕ ꯁꯤꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯒꯗꯕ ꯃꯤꯀꯨꯞꯇꯨꯗ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯣꯠꯅꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯄꯦꯜꯂꯛꯇꯗꯅ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ
hairiba independence day gi numit mangoinana mara leiraba conflict sing adu puthok amasum khoi gi mathak ta charak pina khona dalta ga de independence day numita khoi pin de bi kholau lawa khongjong chingsin gi ni kaina harak pa phep lor pose masi to hondana ba haitai bar sakana sab saba mamang da response to mamang da pita ga di kristo ro idra ko aduna ta ga di bar sakagi su khoi mai khuningai oiba nom oigani thodo om oigani aduna mi gi ning kha ta manumita rally chatli kai sidi atop lebak atop country mang ta haningde ai wakhani ko aduna bar sakar amasung manipur sakana masida khoi akanna miyeng yang kanda special society gumba shema bo ko shema kanda thije ni magi apam di rakesh lei apam basimo parjam yang gi oigani khale okay so ai sida akoi gi susampur gi su strength yeng be susampur police station na karam mong da hariba case se handle tor ka doino aduga hariba video viral duna maram mora kanda thoning da thogdo ma thokhiba duna maram mora kanda manipur patak na su maitei frup ta gi su condemn yam na tong lagi bane adu hausi phawda case register tawgra matung bawda kuki gi community dagi kana gum ma ta condemn tor ko khot gi wafum se leitri akoi kolam tang paika chage han boina hello 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 haibiu minga leifong tang haibiu sir Herok Bazar dagi Sunil Denis sa aduga sar amati mami tebi bo ahan mati kai khumna busari thagat chari suninda haibiu kari haibining baleng asi sir wapam mani tang thamjagi sir ahan bada sir ikoi ki Manipur ki irang ase 90 days thawum 100 days ta yauraka dore adu sir parliament sir tabi ko sir tai adu sa parliament su prime minister na Manipur girang si loisilani having wafam tham tajagari adu bu luri bi sa koi gi cookie militant sim da cookie gi organization sing cookie npm da gi kno da kotun sing asina hoji leiri bi irang asigi matang da amadi Manipur gi ida government gi hairi wafam sing asida makhona sojok pirakani haji thajabasi yu da ba adugi maram haibabu hana mamang su governor na koi ki Manipur thoi birang ase Myanmar digi sangpa illegal immigrants na thogan mani haiba matam da su governor gi matak ta makoni react to bu kham lai gare adugi makhata kuda home minister amadi prime minister na haiba wapam da su hoje ILTF na su madu reject to ye amadi pupiu haidi aduna ta kudi sa koi ba legang na koi Manipur da ing tapa santipur ani haiba wafam si Manipur praja so yam kaana kanna thajaba yadaba maram amasu wahelle masida kai gum kontho bata gadi thangodana cookie militant sina pakangna landarakpa amadi miwa bi pusi kya mangalakpa zum kya mangalakpa lam kya awana tahalakpi film laibanina ikoi je barwena khul ngak bi basi amadi maya paibi sina lol bi thodang se adki matik maru oi so the mayam sigi ayam taitri bukuna ngakpiri bani hajar kala sida sa government gi kano se mathau si khona taja bada ahan bada miwa bagi pusingak senba mathang da miwa bagi sampati poverty ngak sen bani haire adu eta gadi Manipur gi leiriba law and order se runobo ngak bada government gi so budai ta lori ba khul ngak pasing maruena makoi sing asina sarkar na tobo thabak area joksin da badu makoi na mateng pangdana ngasi khun ngakli dedi perja mayam butang tu leitar kar tu thamna bo hodari makoi sing asina khunga na bita mak takai patana khulai khra pai ba khot pa tawja basida government gi mathak government na makoi sing mathakta operation tawra khulai lokhtani haibasi tanja cha da maram cha da matang su oi haina haijaningi maram di khunga li basing asida government gi side gi executive gi lupa amatin na to pibna te ka to pom loina na Manipur kan bo honari bani basi sarkar na awan to makoi award project sim thoi award proposal pifam thoi pung thogatum thoi haibo office han bada thamjage sa aduga ya birabra tai haibining blai bir sir amakak tanga haijoge sa haibi sir amana koi ki Manipur gi sem si kanona su union home minister misana su ma keno sinbeng wapam lai te pia thamoi haibo phom ma hai kra matung da sa koina to honjani wapam na haningi bana koi ki Manipur gi minister sitas bapung bawa home gi vibhag se puhon biraga unified command ohen biraga law and order administration ngak pada he na un thogan badai ta sinani maram de ojik Manipur da leiriba state force amadi paramilitary forcing ase unified command gi yathangi matung na thabak to hebsi sa mamang tajagare
adu ai bata ga sir tampak tadi tori ba thabak khudi mase rule of law ngang gi damakta nupa khangde nupi khangde military force ke exercise mapung phana tawbiwa adu singi lamdana tawbsi adu wanuba adu tasena mapung phaba unique fight command se bibiraga thong manana singda su tamda su darka leba to phondokpa mathau tapsi tawbiu tawhanjani hai wafam si sar aroi bu thamjaki okay yam ngai suninda call tawbirapagi damakta ahanbagi sunindana thambirambada ngasai thoiba thogdoksing sigi maramda dum yaure akoi mamangda su dum khanabada su yaugrabo wafum ngaktani ayambana akoi gi mamangda Myanmar dagi changakpa akoi gi foreign illegal immigrant jing hariba ngasi makthoi issue sida Chennai haibagi wafum du react tawbugi wafum ne ITLF nasu haiba wafum simakti mamang da Chuchampur gi district hospital da laying ngamba nongwai kapna bada sokpadagi laying ngamba laigibaduna su dum oiba yare aduga governor amadi Amit Shah ko gi honorable union home minister na phongdorokpa haiba simaktabu chapchaba magi madum lairamgani madugi source chapchaba laibaduna phongdoraibani haijabatai adugi su mamang da aina haijaribadune district hospital da laying giba nongwaina sokpadi nongwai kapna bada sokpadagi laying giba Myanmar macha manga duna dum proof oiba su yare kari yengbe sunindagi akon bagi wafum du hapet yengora habit samlupna kari yengbe sa Sunindana thamiba famsi mayam pun musum dum phangu wa famni ko ko sudum daina ga lakpa adu ko gi state force adagi central force adagi lairiba ko gi center na ko gi chief minister da ahen ba sakti pidra ha gi wahang dune nice unified command gi dum lusingba chief minister NBN dum oiri hariba thogdok siga irang se mai lena dum unified command gi mifam chief minister na sialo dum pangthokiba mamang da yaukre adu moinamak hena security arrangement da hena phanaba hoi security advisor hapai wafam lei su advisor leiri aduna hoi hen ba sakti adu pirakani na khale morida state security force hoi tholndana hoji pawda morigi wafam manga da Manipur police commando na hoi check post deploy tawdana hangdana yam phajana hoi morida shanti raksa laksin na bo na ganda leiri aduna chief minister Nongthomam Birenda mapung oiba homgi daita lei haibasi moreda nahan makai thokna leiramba akoi state security forcing sakti geloina akoi thabak to horpa sina suni asina chobo khudam amani nai thamjage aduga akoi tongan ba khunga iba akoi langphai bungak chariba manipurgi apun musaktam mukai dina khona riba tongan ba village singi leiriba khunga khosing da manipur lengak na akoi operation chathara kanda khulai sing phagat na khona bada pen do phongdok padu thamogi wafamni adubu lamdamsi lo chatnaba leibak nina akoi aingi matungina akoi thabak thorong puno pangthok kado maram oibana lenga kisu lokhotpam thokpa thabak adudum lokhotpani adu operation chathaba adu bunker thuwaiba amama tawsta apen pendaba leina badi yai adu lanpham amadi oirabanina maikai animaki apen penda leina gani loina akoi village nga iba singa state ki lenga ki maikai dagi tongan be executive dagi lupa amata satti haibasidi summi ko adubu maduda phongna akoi adagi na taga tawnubi haksu leite logi matungina ko adu matam amada akoi hairok to thokiba incident amadagi akoi SPO special police officer na akoi SPO gi thodok ama akoi hairok ta 19 chano haipai charak nisingdre thawal chomugi thodok ama khakta kulai paiba sing rongoi kap lambada tan lupi thaban siliba nupi basuna ha yaw na mi hum leiki dabagi thodok thokro matungda irang lakpadagi hairok ta akoi han boina akoi state lengak na special police officer SPO lingkhatlaganda hairok kunbungak na honaki adu matungdagi makha ta ko ina akoi SPO du maming hongtu okanda village defense force BDF na hauji fawda akoi tongan basingda akoi BDF lingaga leire BDF ki apunba akoi personal masing si lising taraga mathoi samching leirabani adamain togdana hairiba BDF ki personal sing asi akoi village defense force oni leigida basing adu hauji state lengak ki oiba state ki tongan ba akoi thoiba problem sing da akoi state security force what pana oigadra kwa tongan ba akoi phil singda akoi sinaraga leiri aduna haujik makhata na manipur lengak na section ba amasung tokalpa ya basi akoi VDF ki force akoi masing se akoi amuki hena yamalaga akoi kul kunbungak na ba akoi authorized oiba haidai akoi matik saba muke pibam thopam training phajane pira matungda haujik oiba periphery area da leiriba singasi makhata na pamdabu thodok tholoi haingai leitabina masam sai kul singak na ba akoi village defense force masing yamanba mathau tare
मखोई चानब खुलाई पीब मथौ तारे मखोई मतिक चाबा अखोई ऑनरेरियम पीब तारे अदुना अखोई हारिबा चना कांगलोनसिना लाक तारगदी मखा तानसु अखोई ngam kaidinaba amasung khun khul singi marakta chayetnaba leitanaba akoi akaknaba rule lamaga loina thabak tor agadi pamdaba thuk sing thokpugi sang handagani adna haujik phawudi chayetnaba muknaba sing leirebanina apen pen da didi dumak leinagani nakal amana haigani wahai wafam ama nakal amana muk sas tawgani adu asini penba amasung pen da bai seduna leiriba muknaba leiriba khaidi khoi punamakna khangminaba mathau tabrang khale okay sir mathangda neinaba yabasi susanpur dagi thorakpa Muslim amadi Assamese ama yauraga baleno amada thorokpa khoi drug kg kuntre phagi bagi wari imlare aduga serak sida mu kakching lamkhai da su more tamna pusal ge toromba khoi hidak mana ge polam sing phagi bagi wari lere suk chiraba tanja haibatai akoigi lambi chathok chasin da ima ibel mayam amana check tobo khotbagi apan ba yet pa mayam musu leiriba yam checksin akoigi lambi thong sing yam checksin na leiriba talak sida asigumba akoigi drug lalon bagi hidak mana lalon bagi thabak akoigi maruina drug lalon bagi sumaina gari daga puraga lakpa sida akoigi CRPF na ngarang phagre hairibasi kanagumba achouba khutpu khara dum yauromoi haninga leite masi tasengna thidokpam thoktabra haibduni akogi isam chamba mi amani akogi normal people akogi common people nadi masi hairiba sida tasengna madu masi tawbangam bagi pangal sakti leiroina khale achouba khut khara soidana yaugni khale karamaini yengbe sigi talak sida sumaina drug phab gi thabuk se sum yauksalak ko karmai yengbe sasu hoi rakesh manipur se akoi drug ki malem gi tuan tuan ba leibak sing khaithen sing yona ba drug thok phin to da aso burut amu oiga la I have sti chumi ko ajum thangnari ba Myanmar dagi akoi tuan tuan ba nisagi polam putho ga la am dagi hawiti akoi gi Manipur gi state ojari ba singi district khada ba akoi drug ki manufacturer linkhatna kanda akoi drug karbar do gi thabak se lisang sit na sathar e haiba pot leiba dagi hawjik leibak se thui ba wathok asisu drug siga aso mari ba mu leinari bane ko sigumba leinari ngai awaba leinari ngai tawringi tanja sida mu khoi drug la lon magi thaba ama mu sosalak pase sidi laibak chi di haib tai aduwa ngarang phagaliba CRPF na phagaliba drug si kino ni isam chamba yam da banati last quantity gi drug ne 27 kg kai haibasi malemi kai thini yengodi akro gi area da laktoi ne hairiba drug se kg shai da gram tara phawani kg makhayam phawani gram adu phawani di phaiwa 27 kg pula ine pura pus da phare akoi kangbai gi check post hangba kutere suba CRPF ki si company kangmuna phare mauti balero ma lakpani ko adu la iba mi sida akoi aina amu si matang sida haining ba khak dei se aikoi gi tongan ba huji irang thoi ngai serak sida aikoi gi punna kundaminari ba aikoi nusi chalana hingminari ba proof ama oi ba maitai pangan gi sinaw sne hek yausil magi mami mat lakpase masi akoi nungang ningai oi adu tongan ba ngarang phai sida kokta ward number 5 tagi koi maitai pangangi sinaw ama adu Assam dagi Assam gi sinaw ama gani phari si hai mi we ni se phare moi gi oiba loge ba hojiki lokhapham thokpa waya abo thidokpa daka oire drug to gi master pin kanano thiba daka ne achouba khut khara soidana yauni yam powerful oiba Susanpur dagi la ibina route to Susanpur dagi kangbai tamna lakpa ngamna phona sida kana hoji thoi birang sida freshing in checking kana lehauri lambi sida outpost ka lalaga lai check post kya lala lai laineba adum laini adugumba mayam se thidokpa dakar oi thoroughly yam investigation ji phasana tobam darkar oi kana yamna powerful oiba kana cheneri haibasu medi tasengna thidokpa darkar oi tasengna gadi asi puthori se drug kg kudret property ekhoina chindabu kg kudret kan haibasi am line haidokoi wani ada muana torga kg kudret sigi pambi sungakna ba pambi yengta gadi singmai digi kalak kaduribni aduga mosi namakhai leiriba posi puthopa yadan leiram asing matanja am khog yeng kanda pre plan amada puthoro pra haibagi thajabasu dum oidaba yaba nateba ko sini aduna hujiki adagi sumaina leiringai tanja sida khogi awaba mayok na ringai kangnu machine makta nungsi jana ba prokna ba hajana ba khona ringai tanja sida khogi amu nangauri mata gi type ta khudong chaba loga khogi drug ka wa tobuse si di aidi yam akan ba cherak bi haninge phone cherak bi haninge ai sayeng si case lokora kanda mapu di phaba ngamdre moi di kana da sen khaka pira kana thadorok pani sibok thinbiu namne haibani na dugi potu nataba ko drug mapu phaba ngamge ngamung moi tu thilakpa sing oyo drug ko korona phara bani mi sing do moi akan ma capital punishment ma pi ta ga di drug mapu su
ꯊꯤꯟꯕꯤꯅꯕ ꯃꯤ ꯂꯩꯔꯛꯑꯔꯣꯏ ꯊꯤꯟꯕꯤꯅꯕ ꯃꯤ ꯂꯩꯔꯛꯇ꯭ꯔꯒꯗꯤ ꯃꯄꯨ ꯃꯁꯥꯅ ꯊꯤꯜꯂꯛꯑꯅꯤ ꯃꯄꯨ ꯃꯁꯥꯅ ꯊꯤꯜꯂꯛ ꯇꯥꯔꯗꯤ ꯃꯄꯨ ꯃꯁꯥ ꯐꯥꯔꯗꯤ ꯆꯞ ꯆꯥꯕ ꯃꯈꯨꯟ ꯈꯪꯕ ꯉꯝꯃꯅꯦꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯥꯡꯁꯤ ꯑꯩꯈꯣꯏꯒꯤ NDPS ꯑꯦꯛꯀꯤ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯂꯩꯉꯥꯛꯇ ꯂꯩꯔꯤꯕ ꯂꯣꯁꯦ ꯑꯩꯈꯣꯏ ꯈꯔ ꯏꯂꯥꯕꯣꯔꯦꯠ ꯑꯣꯏꯅ ꯁꯦꯝꯗꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏ ꯈ꯭ꯋꯥꯏ ꯐꯥꯁꯇ ꯍꯥꯏꯕꯗꯤ ꯃꯥꯅ ꯃꯉꯣꯟꯗ ꯃꯥꯒꯤ NDPSꯀꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯤꯗ ꯄꯤꯔꯤꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯗ ꯑꯗꯨ ꯐꯥꯕꯅꯤ ꯆꯍꯤ ꯑꯗꯨ ꯐꯥꯗꯣꯛ ꯂꯩꯒꯗꯕꯅꯤ ꯑꯗꯨꯅ ꯇꯦꯛꯁ ꯑꯗꯨ ꯊꯤꯒꯗꯕꯅꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗ ꯑꯗꯨꯝ ꯆꯠ ꯂꯩꯔꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯗ꯭ꯔꯒ ꯒ꯭ꯔꯥꯝ ꯑꯁꯨꯛꯇꯩ ꯁꯤ ꯐꯥꯕ ꯃꯤꯁꯤꯗꯤ ꯆꯍꯤ 15 ꯖꯦꯜ ꯂꯩꯔꯗꯕꯅꯤ ꯑꯗꯒꯤ ꯃꯥꯁꯦ ꯁꯤ ꯇꯧꯕꯁꯤꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯐꯥꯁꯤ ꯇꯧ ꯍꯥꯠꯂꯗꯕꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯔ ꯍꯦꯟꯅ ꯀꯜꯍꯜꯂꯒꯗꯤ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯂꯥꯏꯅ ꯁꯦꯟ ꯇꯥꯟꯅꯕꯅꯤꯅ ꯍꯣꯠꯅꯔꯛꯄ ꯁꯤꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯒꯤ ꯆꯥꯡꯁꯦ ꯍꯟꯊꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯄꯤꯜ ꯇꯧꯅꯤꯡꯕ ꯑꯃꯈꯛ ꯂꯩ ꯃꯨꯁꯂꯤꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ CSOꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯁꯨ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄ ꯇꯥꯔꯕꯗꯤ ꯊꯣꯛꯇꯅꯕ ꯍꯣꯠꯅꯁꯤ ꯀꯩꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯏꯟꯚꯣꯜቭ ꯇꯧꯁꯤꯟꯒꯅꯨ ꯑꯗꯨ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯂꯧꯒꯗꯕꯅꯦꯅ ꯋꯥꯐꯝ ꯍꯥꯏꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯋꯥꯔꯅꯤꯡ ꯄꯤꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯃꯥꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯦꯕ ꯃꯥꯡꯒ ꯊꯝꯃꯀꯥꯟꯗ ꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯗ ꯌꯥꯔꯤꯕ ꯃꯈꯩ ꯌꯥꯎꯁꯤꯟꯗꯕꯅ ꯐꯩ ꯑꯗꯨ ꯌꯥꯎꯁꯤꯜꯂꯛ ꯇꯥꯔꯒꯗꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯨ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯕꯀꯣ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯊꯝꯃꯤꯕ ꯋꯥꯐꯝꯁꯤꯡꯗꯣ ꯃꯨꯁꯂꯤꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅꯁꯨ ꯑꯩꯈꯣꯏ ꯉꯥꯛꯅ ꯆꯠꯄꯤꯌꯨ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯅꯥꯗꯅꯣ ꯄꯣꯠ ꯆꯩ ꯈꯔ ꯊꯤꯜꯂꯨꯏ ꯍꯥꯏꯕꯒꯨꯝꯕ ꯌꯦꯛꯅꯕ ꯑꯃꯒꯤ ꯃꯊꯛꯇ ꯌꯦꯛꯅꯕꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯧꯅꯔꯗꯕꯅꯦꯕ ꯃꯩꯇꯩꯕꯨ ꯑꯣꯏꯔꯣ ꯀꯨꯀꯤꯕꯨ ꯑꯣꯏꯔꯣ ꯃꯩꯇꯩꯅꯕꯨ ꯄꯤꯔꯝꯕꯕꯨ ꯑꯣꯏꯔꯣ ꯑꯃꯅꯕꯨ ꯑꯣꯏꯔꯣ ꯌꯦꯛꯅꯕ ꯑꯅꯤ ꯃꯨꯛꯅꯕ ꯑꯅꯤ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯄꯣꯠꯁꯤꯅ ꯁꯨꯡꯌꯥꯎ ꯌꯥꯎꯕꯤꯗꯕ ꯐꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕꯒꯤ ꯐꯤꯔꯦꯞ ꯐꯥꯎꯕ ꯄꯨꯟꯅ ꯂꯧꯃꯤꯟꯅꯒꯗꯕꯅꯦꯕ ꯇꯥꯟꯖꯥꯁꯤꯗ ꯑꯗꯨꯒꯤ ꯇꯥꯟꯖꯥꯗꯨ ꯅꯠꯇꯕꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟꯁꯤꯡꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯌꯥꯝ ꯊꯤꯅ ꯐꯠꯇꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯉꯔꯥꯡ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯄꯣꯠ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯀꯣ ꯇꯂꯞ ꯈꯩꯅꯤ ꯖꯔꯗꯥꯅꯆꯤꯡꯕ ꯃꯌꯥम ꯑꯃ ꯑꯩꯈꯣꯏ ꯐꯥꯔꯒ ꯃꯩ ꯊꯥꯒꯦꯀꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯒꯨꯝꯕ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯌꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯂꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯤ ꯑꯊꯤꯡꯕ ꯂꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯒꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯈꯥꯎꯗ ꯕꯣꯔꯥꯗ ꯂꯣꯟꯅ ꯒꯥꯔꯤꯗ ꯄꯨꯔ ꯆꯠꯄꯒꯤ ꯄꯣꯠ ꯂꯩꯔꯦ ꯁꯤꯅ ꯇꯥꯛꯏ ꯍꯥꯏꯔꯤꯕ ꯑꯊꯤꯡꯕ ꯂꯩꯔꯤꯕꯁꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯆꯠꯇꯦ ꯍꯥꯏꯕ ꯃꯣꯠ ꯁꯦꯡꯅ ꯇꯥꯛꯑꯦ ꯄꯨꯂꯞ ꯐꯥꯔꯛꯑꯕꯅꯤ나 ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥ ꯑꯃꯁꯨ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯤꯕꯁꯤꯡ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯏꯔꯥꯡ ꯑꯣꯏꯕꯅꯤꯅ ꯈꯔ ꯁꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯗꯕꯁꯨ ꯌꯥꯏ ꯀꯣ ꯑꯗꯨꯕꯨ ꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯊꯤꯡꯕꯁꯤꯡꯗꯣ ꯐꯖꯅ ꯂꯩꯔꯤꯕ ꯄꯣꯠꯇꯨ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯃꯊꯧ ꯑꯃ ꯇꯥꯔꯦ ꯑꯗꯨꯒ ꯄꯣꯠ ꯁꯨꯃꯥꯏꯅ ꯂꯩꯀꯥꯟꯗ ꯃꯣꯔꯦꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯑꯦ ꯍꯥꯏꯕ ꯄꯣꯠ ꯂꯥꯛꯑꯦ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯁꯤꯒꯨꯝꯕꯁꯤꯗꯤ ꯄꯣꯠ ꯄꯨꯁꯤꯟꯕꯤꯅꯨ ꯇꯧꯕꯤꯅꯨ ꯈꯣꯠꯄꯤꯅꯨꯁꯦ ꯑꯄꯤꯜ ꯇꯧꯔꯒ ꯂꯥꯛꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯉꯔꯥꯡꯗꯤ ꯐꯥꯔꯃꯤꯅ ꯃꯩ ꯊꯥꯗꯣꯛꯑꯃꯤꯅ ꯄꯥꯝꯗꯕ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯃꯤ ꯌꯥꯝꯕꯒꯤ ꯃꯣꯛ ꯑꯣꯏꯕꯁꯤ ꯂꯥꯛꯄꯁꯨ ꯌꯥꯏꯕꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤꯅ ꯃꯆꯥ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯑꯆꯧꯕ ꯑꯩꯈꯣꯏ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯍꯟꯗꯅꯕ ꯄꯨꯝꯅꯃꯛ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯃꯇꯝꯅꯤ ꯋꯥꯁꯨ ꯋꯥꯅ ꯈꯥꯡꯃꯤꯟꯅꯕ ꯃꯇꯝꯅꯤ ꯈꯜꯂꯤ ꯀꯣꯜ ꯑꯝꯇꯪ ꯄꯥꯏꯈꯠꯆꯒꯦ ꯁꯔ ꯍꯜꯂꯣ ꯍꯥꯏꯕꯤꯌꯨ ꯃꯤꯡꯒ ꯂꯩꯐꯝ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩ ꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯣꯖꯥ ꯗꯃꯦꯟ ꯑꯃꯗꯤ ꯃꯔꯨꯞ ꯔꯥꯀꯦꯁꯄꯨ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯉꯁꯤ ꯊꯝꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕꯁꯤꯗ ꯑꯦꯁꯦꯝꯕ꯭ꯂꯤꯗꯁꯨ ꯑꯗꯨꯝ ꯈꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯊꯥꯖꯔꯝꯕ ꯄꯥꯝꯃꯝꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯇꯝ ꯑꯔꯤꯛꯄ ꯃꯇꯝꯗ ꯃꯐꯝ ꯈꯔ ꯑꯗꯨꯝ ꯑꯊꯨꯕꯗ ꯁꯥꯟꯇꯤ ꯂꯥꯛꯑꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕ ꯋꯥꯐꯝꯁꯤꯗ ꯉꯔꯥꯡꯃꯛꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ MLA ꯅꯤꯐꯨꯅꯁꯨ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯊꯥꯖꯤꯟꯕꯒꯤ ꯑꯗꯩꯗ ꯃꯣꯏꯒꯤ ꯀꯔꯤꯅꯣ ꯌꯥꯎꯔꯤꯕ ꯂꯤꯁꯇꯣ ꯑꯗꯨꯝ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯑꯒꯦꯟꯁꯇ MLA 10 ꯑꯃꯨꯛ ꯄꯥꯝꯗꯦ ꯃꯔꯨꯑꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯂꯧꯊꯣꯛꯄꯤꯈꯣ ꯃꯅꯤꯄꯨꯔꯗꯒꯤ ꯑꯇꯣꯞꯄꯅ ꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯃꯣꯏ 10 ꯑꯃꯨꯛ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯅꯤꯌꯣꯝ ꯑꯃꯈꯛ ꯏꯔꯣꯏꯅꯅ ꯑꯁꯣꯝꯗꯒꯤꯅ ꯑꯃꯨꯛ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯅꯣꯏ ꯑꯁꯣꯝꯗ ꯉꯝꯗ꯭ꯔꯒ ꯁꯣꯝꯗ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯆꯩꯔꯛꯑꯒ ꯇꯥꯜꯂꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯄꯥꯎꯆꯦꯗ ꯌꯥꯎꯔꯛꯄ ꯑꯃꯈꯛ ꯑꯗꯨꯕꯨ ꯇꯧꯔꯤꯕꯁꯤꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯌꯥꯝꯅ ꯉꯛꯆꯕ ꯊꯃꯣꯏꯗ ꯑꯍꯥꯟꯕꯗ ꯍꯥꯏꯔꯝꯃꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯀꯣꯔꯠꯅ ꯇꯥꯈꯤꯕ ꯔꯥꯏ ꯑꯃꯅ ST ꯗꯤꯃꯥꯟꯗ ꯊꯣꯛꯍꯟꯕꯅꯤ ꯑꯃꯨꯛ ꯍꯥꯏꯔꯦ ꯍꯧꯖꯤꯛꯅ ꯃꯥꯅ ꯑꯃꯨꯛ ꯁꯨꯝ ꯈꯪꯉꯛꯑꯒ ꯀꯨꯏꯔ ꯈꯪꯉꯛꯄ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤ ꯏꯟꯐꯤꯜꯇ꯭ꯔꯦꯁꯟ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯏꯂꯤꯒꯦꯜ ꯀꯥꯡꯕꯨꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕ ꯑꯃꯨꯛꯁꯨ ꯉꯔꯥꯡ ꯅꯍꯥꯟ ꯑꯃꯨꯛꯁꯨ ꯍꯥꯏꯈ꯭ꯔꯦ ꯆꯃꯝꯅꯕ ꯑꯃ ꯁꯨꯝ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯁꯦꯡꯕꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇꯁꯨ ꯑꯩ ꯃꯃꯥꯡꯗꯁꯨ ꯊꯝꯖꯈꯤꯅꯤ ST ꯗꯤꯃꯥꯟꯗꯩ ꯁꯨꯡꯅ ꯅꯠꯇꯦ ꯃꯈꯣꯏꯅ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯇ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯇꯧꯈꯤꯕꯗꯨꯗ ꯀꯥ ꯍꯦꯟꯅ ꯃꯈꯣꯏꯗ ꯁꯣꯛꯄ ꯑꯃꯗꯤ
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯥꯛꯊꯣꯔꯛꯄꯁꯤꯗ ꯇꯧꯈꯤꯕꯅꯦꯕ ꯑꯗꯨꯕꯨ ꯀꯣꯟꯅ ꯃꯗꯨꯗꯩꯗ ꯃꯈꯣꯏꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯗ꯭ꯔꯛ ꯄꯥꯏꯍꯧꯕꯅꯤꯅ ꯈꯨꯠꯂꯥꯏꯁꯦ ꯄꯨꯁꯜꯂꯒ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯤꯗꯩꯗ ꯑꯃꯨꯛꯇꯪ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁꯦꯄꯔꯦꯠ ꯖꯒꯥ ꯑꯃ ꯐꯪꯉꯒꯗꯤ ꯃꯈꯣꯏ ꯃꯁꯥꯅꯁꯨ ꯑꯗꯨꯝ ꯁꯤ ꯀ꯭ꯂꯦꯝ ꯇꯧꯖꯔꯕꯅꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ इजराइल असोम साइड थोइब लानसे मखोइगी जगह अमा फंगनब मोइ फोर फादर ने हाइबसे कोइगी लैंडिंग थंग हाउकी हाइब नुपामना कर्नाटका दा मखोइगी केनो तौब मिफम नम हतक तौकी अदुदैदा मसानासु हाइग्र मखोइ लान लेपोय अखोइगी जगह तोकानब सेपरेट अमा ताननब कोइ लान छुले लेपोय मपानदा लैबिब कांबु लोइना चंगसन बिरो हाइदना कौशलबनेबा से अखोइना दी दुम ताइ उइ दु खंगदबरा मखोइदी खंगदे लैबिबा पालिबा मपी मपा होइबसिसु अदुना थोइबसिदा नोइ चलो इरांग से माना कनो तौरगा असोमदा वारी सानरो थेमदलुरोगा न तौरगा सैरा थारकपगी मो वाफम जेदा ओजा धमेंदगी कोइना तालिबा कइनोसी इफंग फंगरोइद्रा दुगा हयेंग मक चटकनी हाइबा मैरा पाइबी वारी सानद्रगदी लानजे पुरकपा ngam loisinba ngamoy aduna hayeng मैरा पाइबी इमा इबेंजना चुराचांदपुर अमदी कांगपोकपी दा फोक्स ना सिल्लगा चटकनी हाइबा रैली से दा ITLF ना यारो चटपा यारो है ना अकन बो अफम अमखक तौरे ITLF 2018 दा फॉर्म तौबने यामना नौरिबा मखोइगी यूनियन अमखक्तनेबा मसिमकनासु अखोइगी इंडिया गवर्नमेंट दा वारी सानाबसे महेश सौनावजनसे हाइरि मखोइ ITLF नतना तोपा का सानाबी हाइबा वाफम सिगी मतंग दा दमेन नतंग थंबीरमोना थमजरीबा ओके यम थागचे ओजा शेक्सपियर कॉल तौबिरबगी दमक दम थागचरी कॉल थमजगे मतंग दसु सोइदना कॉल तौबिरो ऑनरेबल होम मिनिस्टर अमित शाह ना फोंदोकिबसी होय थोइबा इरांगसी मैतैना ST डिमांड तानगिबा दुगी कोर्ट ना राय तारकपा कोर्ट ना ऑर्डर पिरकपा रिकमेंडेशन तौननबगी थोरकपा ऑर्डर दुगी मतुंगिना थोरखिबनी हाइबदुमदि फोंदोए दुगा हाइरिबा डेट 3 दगी हौरगा हाइरिबा ST डिमांड की वाथोकसिदगी हौरगा थोरखिबा इशू सिदा म्यांमार दगी चंगपा इलीगल इमिग्रेंट सिंग यावी हाइबदुगी वाफमने फोंदोकिबा वाफमसे अदो स्वाइसिदा अमु मखा तारकपदा अमु खोइ शेक्सपियर ना फोंदोकिरमबदुदा करी करी करमाइना सप्लीमेंट तौबे खोइ ओजा शेक्सपियर गिसे सुमे शेक्सपियर ना थम वाफम दु लोइ सुमे सुमेदी यूनियन होम मिनिस्टर अमित शाह ना फोंदोकिबा वाफम से ST डिमांड लाख डिमांड तौरकपदगी मणिपुर हाई कोर्ट ना ताखिबा डिसीजन अमना अखोइ ट्राइबल कम्युनिटी दा अमरकते हाइबदि ट्राइबल कम्युनिटी की लैरिबा कांगबु सिंगसे अखोइ मैथै कम्युनिटी ना तालकपा एनी काइंड ऑफ एजुकेशन ना डिमांड खुदिमकति मदुगी अगेंस्ट लोइ लैना नंगसिबु लाग लैरिबको हाइबदि ST डिमांड तौबसि यारोय ST डिमांड पिबि यारोय हाइबा वाफम अमा सहेतनगा मांगदि लाग लैबनि हाइबा सहेतनबदु लैरि मरक्तुदा मणिपुर हाई कोर्ट अखोइ केस लाए हाई कोर्ट रूलिंग अमा पिरे था अदु फोग सि मनुंग फोग तौगदबनि ना हाइदु सुप्रीम कोर्ट जौरे सुप्रीम कोर्ट दगी अमु कनोदा अखोइ मणिपुर हाई कोर्ट अमु मागी थादरे अदो हौजिक सही अमगी मतम पिरकांदा स्टेट लेंगा की और सही अमगी मतम येंगा लैरे को ST की वाफम जिमा अदो ST की वाफम जे यूनियन होम मिनिस्टर अमित शाह ना फोंदोए अदो अमुक नौना ST की वाफम जे खितंग नाथयप तौरकांदा अमु इरांग से कमाइन तौन हौरिनो हाकांदा अमु इलीगल मेगिन म्याम चंगसिलगबा खुलाई पाइ म्याम चंगसिलगबदगी मदुन थोलकपनि हेना अखोइ अमित शाह ना हाइरेबको अदो भारत की यूनियन होम मिनिस्टर ने भारत की स्टेट पुंबबक मागी होम मिनिस्टर मोइना कंट्रोल तोगा येंगकपनि मियेंग येंगपदा अमित शाह ना येंगइबा होजिक ओइबा खोंथांग सिदि हाना मणिपुर येंगमिबा खोंथांग अदुदगी ममित खितंग हेना पांगथोरए खितंग हेना साना उरे हाबने दु पुलप उबो एगदि खरे हेना नुवाइगदबनि को राकेश अदु खरा खक्ति उबो हौरे अचुम कइनो हाब खंग हौरे हौरकपदुगी महिनने अखोइ कनो तोंगानबा अतोप लेबाक सिंदगी चंगसिलकपा नियम काइना चंगसिलकपा सिंग अमना खुलाई पाइरगा अखोइ लान हौना भौनरपा नाको टेरोरिस्ट की तोरकपा सिगी थाबक मयाम से उरे हाबदु एक सेंगे दुवा भारत सरकार की माइकल की प्राइम मिनिस्टर ना अमसुंग यूनियन होम मिनिस्टर ना थु मतम की मनुंगदा शांति हंजलनबा होनगनी हाइरे पार्लियामेंट हाइखरे अदो ngasi hiyeng ngaibasdi शेक्सपियर खतनतन मणिपुर की प्रजा खुदिमसु पाममोइको अदु चथरखिबा अखोइ मॉनसून सीजन अखोइ ngarang loisinbसिदा अखोइ मणिपुर की प्रजा मियाम की अपाम अनिंगबदुदी प्राइम मिनिस्टर की मफमदगी फंखिद्रे अदु प्राइम मिनिस्टर मणिपुर की इशू ओरिसे याम कन्ना नाथैरमगदी चतखिद्रे मागी ओइबा वाफम अदुम थममग लाए अदु माना पार्लियामेंट साइगोई मणिपुर की इशू सी मतंगदा मणिपुर लाकप ngamdriba asi फावदा अखोइ पार्लियामेंट की सेशन दु लैबा ओपोजिशन की माइकल की तोंगान चार्ज म्याम तोप याबगी प्रिपरेशन तबोइना लाकप ngamamdabsu ओइबि याय अदु हौजी भारत सरकार की मांगदा तारगा लैरिबसि अखोइ
15 August ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯅꯤꯡꯈꯥ ꯇꯝꯕꯒꯤ ꯊꯧꯔꯝ ꯂꯩꯔꯤꯀꯣ ꯁꯤꯒꯤꯗꯃꯛꯇ ꯄꯥꯡꯊꯣꯛꯅꯕꯒꯤ ꯊꯧꯔꯝꯁꯤꯗ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡ ꯑꯌꯥꯝꯕ ꯃꯤꯠꯌꯦꯡ ꯆꯪꯉꯝꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯅ 15 Augustꯀꯤ ꯃꯇꯨꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯋꯥꯈꯜꯅꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯊꯥꯛꯇꯒꯤ ꯇꯥꯗꯕ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ ꯈꯔꯗꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯑꯗꯨꯒ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 15ꯒꯤ ꯋꯥꯐꯝꯁꯤ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯇꯥꯡ 18ꯇ ꯑꯩꯈꯣꯏ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯑꯩꯈꯣꯏ UPF ꯑꯃꯁꯨꯡ KNO ꯑꯅꯤꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯄꯥꯔꯇꯥꯏꯠ ꯇꯣꯛꯊꯣꯛꯈ꯭ꯔꯀꯥꯟꯗ ꯚꯥꯔꯠ ꯁꯔꯀꯥꯔ ꯑꯃꯁꯨꯡ UPF KNO ꯑꯅꯤꯒꯤ ꯃꯔꯛꯇ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯁꯔ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯖꯨꯂꯥꯏꯒꯤ 23ꯇ ꯑꯍꯥꯟꯕ ꯐꯥꯔꯁ ꯔꯥꯎꯟ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤꯕꯗꯨꯗ ꯃꯈꯣꯏ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯕꯁꯤꯃꯗꯤ ꯗꯤꯃꯥꯟꯗꯤ ꯊꯝꯃꯤ ꯇꯧꯕꯇꯕꯨ ꯃꯗꯨ ꯆꯞ ꯆꯥꯕ ꯔꯤꯖꯣꯂꯨꯁꯟ ꯑꯃꯗꯤ ꯄꯨꯔꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯅꯤꯔꯛ ꯁꯨꯕꯅꯤ ꯁꯥꯟꯅꯗꯣꯏꯁꯦ ꯃꯇꯥꯡꯁꯤꯗ ꯁꯔ ꯅꯤꯡꯁꯤꯡꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ CMꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯂꯥꯜꯍꯧꯂꯨꯞ ꯑꯥꯎꯠꯐꯤꯠꯁꯤꯡ ꯃꯈꯣꯏꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯌꯥꯝ ꯇꯦꯟꯅ ꯆꯍꯤ 2-3 ꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯃꯒꯗꯤ ꯐꯔꯦ ꯉꯝꯗ꯭ꯔꯒꯗꯤ ꯃꯈꯣꯏꯁꯦ ꯂꯣꯅ ꯌꯥꯗꯕ ꯂꯥꯜꯍꯧꯕꯅꯤꯅ ꯂꯥꯎꯊꯣꯛꯑꯒ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯑꯣꯅꯔꯦꯕꯜ CMꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯑꯩꯈꯣꯏ ꯇꯥꯖꯈꯤꯕ ꯂꯩ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯋꯥꯏꯗꯨꯁꯨ ꯃꯇꯦꯛ ꯑꯃꯇꯪ ꯂꯥꯛꯀꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛꯁꯤ suspension operation shoes sida laisi ke dogeda kuki ke sanai sida tripartite neba state sarkar center sarkar amadi la lorup sing neba UPF amasung KNO na la singsigi represent tawi neba adagi center gi lenga am lere adu state lenga am neba adu hojik ke dogi akoi manipur gi state ki oina su am fajaba state lowi prajamya high river tripartite tok tu da state sarkar yauloi mokoi se terrorist ni haina akoi state sarkar na laukho ka da tripartite tu yaudre hojik yaudre yaudabsida ngai maikai ani sida maikai ohung ge wari sanabsida ama yaudagadi amadu wayan nabi leitre ani amana majority ga amana single dagadi fareko adu ya hojiti mai tripartite oidre hojiti akoi Bharat Sarkar amasung makhogi ba keno dang wari dang sandore maikai ideng wari sandore tang kun tu wari sanagre wari sanabu da kadi haire Bharat Sarkar gi maikai dagiri nogi tongan ba separate administration ama talibse masi khandago ai ba khan pire aduga KNF amasung UPF ki maikai da kari haire sugi ground gi agreement da yauriba akhoi Manipur gi apunba gi territory ngak pa haiba famse logthu u haiba ne suda sugi ground se yauriba Manipur gi apunba saktam ngak pa haina ground se yauriba ka hendaba na yauriba akhoi ga nanga sadi wari sana se eni nang yapam boloi mo hayu ai doi pi da wandu Manipur gi apunba gi saktam di ka henba yaro hena sugi ground se yauriba adu hairi ba separate administration ama talak ta ga di Manipur gi apunba gi khoida kayak pagi mai lei ne ba aduna hairi ba ground da yaugi ba Manipur gi territorial integrity gi apunba saktam je ka henba yaro heba ba khom yawu hawti KNF amasung KNO amasung UPF ma tal ise hairi ba sugi ground da yauba ka hel Manipur gi pum saktam ka hel websa si lok thok piro haiba ne ba adu Manipur thugarage haiba ne ba ama do shanti gi wari chingdre ama marai ta ine ba ko ama shanti lok tho oi na ne adugi ground ai ngam ma ina adugi ground du da ai sagi hedokna da ba hana wari sanaga disang la ine ba takak lai da yagi ba noisna yagi ba kangbu du mu si amu lok thok piro hai dimala ji kai gi no hai yana sigi kahen da ba je yaraga sugi wari sanaba hogi ne ba adi hauji laktoi poti kaino nakal ani gi makta mukna bala abina suspension of operation shoot to shoot leitre leita ta ga di kai dau ta re Bharat Sarkar gi mathakta Bharat ki ngamkhai Bharat ki apun bi saktam thuage Bharat ki mathakta lan hau ta ga di ma outlaw ri ta na outlaw ta di Manipur India gi force law mayang mutu mo serak pi hong sani na pira oi tor oi haringai leite aduga chief minister bi su hagi ba pham du ne ba yam thuna wari sala settle ma tawna hona ga da bani settle ma tawlo kan da moi gi ba kai ni atil ma tang da lotion ga da bani ha bani ba madu da lotion ma ngamdragadi chap chaba lokhotbam thokpa lokhot ga da bani ha bani madu gi warusin ma program adu ingani indabi yaroi da maram le go suspension of operation shoe da lega hauji Bharat Sarkar da ningai to singsa Bharat Sarkar na stipend piraga thami ba po ne mi stipend piraga na
ꯄꯤꯅꯦꯕ ꯃꯣꯏꯒꯤ ꯊꯥꯒꯤ ꯅꯪ ꯁꯤꯒꯤ ꯒ꯭ꯔꯥꯎꯟ ꯁꯤ ꯃꯅꯨꯡꯗ ꯅꯪ ꯁꯦ ꯅꯣꯡꯃꯩ ꯄꯥꯏꯔ ꯆꯠꯄꯦꯔꯣꯏ ꯁꯤꯗ ꯂꯩꯒꯗꯕꯅꯤ ꯅꯤꯇꯦꯠ ꯀꯦꯝ ꯁꯤ ꯂꯩꯒꯗꯕꯅꯤ ꯁꯤ ꯇꯧꯒꯗꯕꯅꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯀꯥꯟꯗ ꯃꯣꯏꯒꯤ ꯑꯣꯏꯕ ꯊꯥꯒꯤ ꯁ꯭ꯇꯥꯏꯄꯦꯜ ꯃꯣꯏ ꯐꯪꯐꯝ ꯊꯣꯛꯄ ꯄꯩꯁꯥ ꯄꯤꯔ ꯊꯝꯃꯤꯅꯦꯕ ꯑꯗꯨꯒꯨꯝꯕ ꯄꯩꯁꯥꯗꯣ ꯂꯧꯔꯒ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯚꯥꯔꯠ ꯁꯔꯀꯥꯔꯗ ꯀꯥꯏꯊꯣꯔꯛꯄ ꯁꯦꯟꯗꯣ ꯂꯧꯔꯒ ꯆꯥꯔꯒ ꯂꯩꯖꯔꯤꯕ ꯀꯥꯡꯕꯨꯅꯦ ꯍꯥꯏꯕ ꯀꯥꯟꯗ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟ ꯁꯨ ꯇꯧꯔꯤꯁꯦ ꯑꯗꯨꯒꯤꯗꯣ ꯍꯪꯀꯠꯅ ꯌꯦꯡꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯁꯨ ꯆꯠꯂꯤꯁꯤꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯤ ꯌꯥꯔꯣꯏꯗꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯗꯕ ꯄꯣꯠꯇꯨꯗꯤ ꯂꯩꯔꯣꯏꯗꯕꯒ ꯌꯣꯜꯂꯣꯏꯗꯕꯒ ꯃꯔꯤ ꯌꯦꯠꯅꯕ ꯃꯃꯜ ꯍꯨꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯄꯣꯠ ꯑꯃꯈꯛꯁꯤꯗ ꯑꯩꯅ ꯀꯣꯂꯣꯝꯁꯤ ꯁꯨꯡꯂꯩ ꯂꯩꯔꯣꯏꯗꯕꯗ ꯀꯣꯂꯣꯝꯁꯤꯒꯤ ꯃꯃꯜꯁꯦ ꯂꯨꯄꯥ 100 ꯍꯨꯜꯂꯛꯄ ꯑꯃꯗꯨꯅ ꯑꯩ ꯁꯨꯡꯂꯩ ꯂꯩꯔꯣꯏꯗꯕ ꯑꯩꯅꯁꯨ ꯂꯨꯄꯥ ꯄꯤꯗꯤ ꯂꯩꯔꯣꯏ ꯂꯩꯔꯛꯄ ꯑꯗꯨꯒꯤ ꯃꯔꯤ ꯇꯥꯔꯒꯗꯤ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯣꯟ ꯄꯣꯔꯛꯑꯣꯏ ꯑꯗꯨꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃ ꯐꯖꯕ ꯁꯥꯟꯇꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯀꯥꯟꯗ ꯀꯩꯅꯣ ꯍꯥꯏꯅꯕ ꯑꯃ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒꯗꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯇꯧꯅꯔꯦꯌꯦ ꯉꯥꯏꯍꯥꯛ ꯂꯩꯒ ꯑꯃꯨꯛ ꯇꯧꯔꯝꯃꯦꯌꯦ ꯉꯥꯏꯍꯥꯛ ꯂꯩꯒ ꯒ꯭ꯔꯥꯎꯟ ꯔꯨꯜꯗ ꯑꯃꯨꯛ ꯊꯨꯒꯥꯏꯔꯦꯌꯦ ꯑꯗꯩꯗꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯕ ꯍꯥꯏꯁꯦ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯕ ꯍꯥꯏꯁꯦ ꯚꯥꯔꯠꯀꯤ ꯃꯤ ꯂꯥꯈ ꯀ꯭ꯔꯣꯔ 190 ꯍꯦꯟꯕꯁꯤꯗ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯖꯤꯅꯁꯁꯨ ꯅꯠꯇꯦꯅ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃꯈꯛꯅ ꯌꯦꯠꯄꯒ ꯆꯞ ꯃꯥꯟꯅꯩꯑꯕ ꯁꯤꯗꯤ ꯑꯆꯧꯕꯗ ꯌꯦꯠꯂꯤ ꯃꯩ ꯍꯛ ꯄꯤꯐꯝ ꯊꯣꯛꯏ ꯈꯣꯠꯂꯤ ꯍꯥꯏꯕꯗꯤ ꯇꯣꯉꯥꯟꯕ ꯂꯩꯀꯣ ꯂꯣ ꯃꯌꯥꯝ ꯑꯃ ꯑꯗꯨꯁꯨ ꯌꯥꯔꯣꯏꯗꯕ ꯄꯣꯠꯇꯗꯤ ꯇꯧꯗꯕ ꯐꯩ ꯃꯣꯏ ꯍꯪꯀꯠꯅ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯚꯥꯔꯠ ꯁꯔꯀꯥꯔꯅꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯇꯛ ꯌꯦꯡꯀꯥꯟꯗ ꯁꯨꯝ ꯊꯦꯝꯃꯒ ꯊꯝꯕꯒꯤ ꯐꯤꯕꯝꯗꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯌꯥꯗꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯔꯦ ꯃꯇꯝ ꯌꯧꯔꯦ ꯑꯗꯨꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯁꯦꯛꯁꯄꯤꯌꯔꯒꯤ ꯋꯥꯐꯝꯁꯤꯗꯀꯣ ꯁꯦꯛꯁꯄꯤꯌꯔꯅ ꯊꯝꯃꯝꯕ ꯋꯥꯐꯝꯁꯤꯗ ꯑꯗꯒꯤ ꯀꯩꯒꯤ ꯃꯥꯅ ꯍꯥꯏꯔꯝꯕꯁꯦ ꯑꯩ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯔꯦꯂꯤ ꯐꯣꯛꯁꯅ ꯁꯤꯟꯕ ꯔꯦꯂꯤ ꯑꯃ ꯏꯃꯥ ꯏꯕꯦꯟꯁꯤꯡ 13 ꯑꯣꯒꯁꯇ ꯆꯠꯀꯅꯤ ꯇꯧꯔꯝꯕꯗꯨ ꯃꯗꯨꯃꯛꯇꯤ ꯑꯩꯈꯣꯏ ꯌꯩꯕꯨꯗꯤ ꯌꯩꯊꯣꯛꯈ꯭ꯔꯦ ꯄꯣꯁꯄꯣꯟ ꯇꯧꯈ꯭ꯔꯦ ꯃꯗꯨꯃꯛꯀꯤ ꯍꯌꯦꯡꯃꯛ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯃꯗꯤ ꯂꯩꯇ꯭ꯔꯦ ꯁꯦꯛꯁꯄꯤꯌꯔ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯋꯥꯐꯝꯗꯨꯃꯛꯅꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯄꯔꯇꯥꯏꯠ ꯇꯣꯛ ꯍꯥꯏꯕꯁꯤꯗ ꯁ꯭ꯇꯦꯠ ꯑꯃꯗ ꯊꯣꯛꯄ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯗ ꯑꯀꯥꯏꯕ ꯄꯤꯕ ꯁ꯭ꯇꯦꯠ ꯑꯃꯗ ꯊꯦꯡꯅꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯁꯃꯁ꯭ꯌꯥꯅꯤꯅ ꯃꯁꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟ ꯇꯥꯟꯅꯔꯝꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯂꯥꯜꯍꯧꯔꯤꯕ ꯁꯨꯗ ꯂꯩꯅꯔꯤꯕ ꯂꯥꯜꯍꯧꯕ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯂꯥꯜꯍꯧꯕꯁꯤꯒ ꯃꯣꯏ ꯑꯅꯤꯈꯛꯇꯅ ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯒꯦꯠ ꯍꯥꯡꯇꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯒꯤ ꯁꯝꯕꯟꯗꯒꯤ ꯂꯤꯁꯜꯂ ꯆꯪꯉꯛ ꯇꯥꯔꯒꯗꯤ ꯃꯥ ꯅꯤꯌꯣꯝ ꯀꯥꯏꯅ ꯆꯪꯉꯛꯄꯅꯤꯅ ꯑꯦꯅꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯕ ꯍꯨꯏꯗ ꯆꯤꯛꯈꯤꯕꯗ ꯃꯗꯨ ꯂꯥꯜꯂꯣꯏꯗꯕ꯭ꯔꯥꯅ ꯈꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤꯗ ꯌꯥꯎꯖꯔꯤꯕ ꯁ꯭ꯇꯦꯠꯀꯤ ꯃꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯁꯔꯀꯥꯔ ꯑꯃꯁꯨ ꯂꯩꯔꯤꯕ ꯌꯥꯎꯔꯝꯃꯕ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯣꯏꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯔꯒ ꯇꯣꯉꯥꯟ ꯐꯝ ꯑꯃ ꯇꯥꯔꯛꯄꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯇꯦꯔꯣꯔꯤꯁꯅꯦꯅ ꯍꯥꯏꯕ ꯂꯥꯎꯊꯣꯛꯑꯕ ꯑꯗꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅꯗꯤ ꯑꯗꯨꯒꯨꯝꯕ ꯇꯦꯔꯣꯔꯤꯁꯇꯨꯒ ꯋꯥꯔꯤ ꯁꯥꯔꯣꯏꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯎꯈꯤꯗ꯭ꯔꯕꯅꯦꯕ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯜꯂꯤꯕ ꯏꯍꯨꯟꯗꯨꯁꯨ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯁꯣꯏꯅ ꯈꯜꯂꯝꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛꯇ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯉ ꯂꯥꯛꯏ ꯇꯥꯟꯅꯔꯒ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯂꯥꯛꯏ ꯃꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯂꯧꯊꯣꯛꯄꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯃꯣꯏꯁꯦ ꯑꯃꯤꯠ ꯁꯥꯍꯅ ꯚꯥꯔꯠꯀꯤ ꯄꯥꯔꯂꯥꯃꯦꯟꯗ ꯌꯥꯝ ꯐꯖꯅ ꯐꯣꯡꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯚꯥꯔꯠꯀꯤ ꯑꯃꯤꯠ ꯁꯥꯍꯅꯁꯨ ꯉꯥꯛꯀꯅꯦꯅ ꯈꯜꯂꯤ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞꯇꯨ ꯌꯦꯡꯉꯀꯥꯟꯗ ꯀꯦꯅꯣ ꯑꯃꯁꯨꯡ ꯌꯨ ꯄꯤ ꯑꯦꯐꯅꯁꯨ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯕꯁꯤꯗ ꯋꯥꯈꯜ ꯈꯟꯗꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯋꯥꯔꯤ ꯁꯥꯕ ꯆꯨꯝꯃꯤ ꯋꯥꯈꯜ ꯈꯟꯗꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯑꯔꯣꯏꯕ ꯀꯣꯜ ꯑꯝꯇꯪ ꯄꯥꯏꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯐꯣꯟ ꯇꯧꯖꯔꯤꯕ ꯑꯩ ꯊꯣꯡꯖꯥꯎꯗꯒꯤꯅꯦ ꯊꯣꯡꯖꯥꯎꯗꯒꯤ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯃꯤꯡꯅ ꯂꯩꯕꯥꯛꯂꯦꯝꯕ ꯀꯧꯋꯦ ꯏꯃꯥ ꯂꯩꯕꯥꯛ ꯏꯃꯥ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩ ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯆꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯗꯤ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯊꯣꯛꯈꯤꯕ ꯇꯥꯡ 3ꯗ ꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡ ꯏꯃꯥ ꯂꯩꯕꯥꯛ ꯂꯩꯃꯒꯤꯗꯨ ꯇꯤꯚꯤ ꯑꯩꯈꯣꯏ ꯀꯦꯕꯜ ꯇꯤꯚꯤꯗꯒꯤ ꯈꯖꯤꯛꯇꯪ ꯂꯥꯞꯊꯣꯛꯄꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯇꯤꯚꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯥꯜꯂꯦ ꯇꯥꯡ 3ꯗ ꯊꯣꯛꯈꯤꯕꯗꯣ ꯍꯜꯂꯣ ꯇꯥꯕꯤꯔꯕꯣ ꯇꯥꯏ ꯇꯥꯕꯗꯤ ꯇꯥꯖꯕ ꯏꯀꯣ ꯑꯃ ꯂꯥꯛꯄ ꯀꯦꯕꯜ ꯇꯤꯚꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕꯤꯕ ꯑꯣꯏꯔꯒꯗꯤ ꯈꯖꯤꯛꯇꯪ ꯂꯥꯞꯊꯣꯛꯄꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯇꯤꯚꯤꯗꯨ ꯁꯥꯎꯟ ꯂꯩꯊꯕꯤꯌꯣꯕ ꯇꯥꯡ 3ꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯗ ꯃꯣꯏꯅ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯈꯤꯕ ꯔꯦꯞꯇꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯑꯩ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯃꯇꯝꯗꯨꯗ ꯍꯥꯏꯕꯤꯅꯤꯡꯕ ꯊꯣꯛꯈꯤꯕ ꯂꯩ ꯊꯧꯗꯣꯛ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯗꯨ ꯀꯨꯀꯤꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯅ ꯃꯈꯣꯏꯅ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯇꯣꯛꯄꯤꯕ ꯑꯗꯒꯤ ꯁ꯭ꯋꯥꯠ ꯊꯤꯅ ꯍꯥꯠꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯈꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤꯗꯤ ꯅꯦꯠꯇꯣ ꯐꯪꯗꯕꯅꯤꯅ ꯊꯥꯒꯠꯄ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯀꯨꯀꯤ ꯑꯅꯤꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯣꯏꯅ ꯌꯧꯗꯅ ꯐ꯭ꯂꯥꯛ ꯇꯧꯔꯦ ꯂꯣꯏꯅꯀꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯋꯥ ꯉꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ
ꯅꯁꯨ ꯋꯥꯐꯝ ꯀꯌꯥꯃꯨꯛ ꯊꯝꯗꯅ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯅ ꯃꯁꯤꯗ ꯑꯃꯨꯛ ꯑꯣꯏꯕ ꯂꯨꯄꯥ ꯂꯥꯛ 10 ꯄꯤꯗꯅ ꯌꯥꯝꯅ ꯃꯃꯜ ꯌꯥꯎꯍꯟꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯈꯤꯕ ꯈ꯭ꯔꯥꯏꯁꯤꯁꯇꯨꯗꯅ ꯃꯇꯝꯗ ꯑꯩ ꯑꯗꯨꯝ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯀꯌꯥ ꯋꯥ ꯉꯥꯡꯈꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯈꯤꯕꯗꯨꯗꯤ ꯃꯣꯏꯅ ꯀꯔꯤꯝꯐꯥꯎ ꯈꯪꯕꯤꯗꯦ ꯇꯥꯁꯤꯟ ꯎꯁꯤꯟꯅꯗꯦ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯃꯥꯡ ꯊꯣꯔꯛꯑꯦ ꯃꯁꯥꯅ ꯊꯣꯡꯅ ꯑꯩ ꯁꯨꯃꯥꯏ ꯇꯧꯔꯦꯅ ꯍꯥꯏꯖꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯔꯁꯨ ꯐꯅ ꯊꯦꯡꯕꯁꯨ ꯊꯦꯡꯅ ꯍꯧꯖꯤꯛ ꯇꯧꯔꯛꯂꯤꯕ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯊꯥꯛꯁꯦ ꯌꯥꯝ ꯋꯥꯡꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯗꯨꯅ ꯎꯁꯤꯠ ꯊꯑꯣꯏꯗꯗꯅ ꯆꯠꯊꯈꯤꯕ ꯀ꯭ꯔꯥꯏꯝ ꯀꯌꯥꯗꯣ ꯃꯇꯝꯗꯨꯗ ꯏꯃꯥ ꯀꯌꯥꯒꯤ ꯊꯃꯣꯏꯅ ꯃꯩ ꯍꯧꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯣꯛꯂꯛꯂꯕꯅꯤꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯃ ꯄꯨꯡꯌꯥꯎ ꯆꯤꯟꯗꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯗꯅ ꯃꯥꯏ ꯖꯒꯥꯗ ꯇꯧꯗꯅ ꯏꯃꯥ ꯏꯕꯦꯟ ꯀꯌꯥꯅ ꯋꯥ ꯉꯥꯡꯉꯤ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯉꯤꯕꯁꯤꯗ ꯉꯁꯤꯐꯥꯎꯗ ꯒꯕꯔꯅꯔꯅ ꯊꯣꯛꯂꯛꯇꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯅ ꯃꯥꯒꯤ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯨꯊꯣꯛꯇꯅ ꯋꯥ ꯉꯥꯡꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯣ ꯇꯧꯗꯦ ꯑꯗꯨꯒ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯁꯨ ꯇꯥꯔꯝꯒꯅꯤ ꯉꯁꯤꯐꯥꯎ ꯃꯅꯨꯡꯗ ꯑꯗꯨꯒꯨꯝꯕꯗꯤ ꯃꯥ ꯇꯨꯃꯤꯟꯅ ꯂꯩꯁꯜꯂꯤ ꯑꯗꯨꯅ ꯏꯃꯥ ꯏꯕꯦꯟ ꯀꯌꯥꯅ ꯍꯟꯗꯛ ꯇꯧꯒꯗꯧꯔꯤꯕ ꯄ꯭ꯔꯣꯇꯦꯁꯁꯦ ꯇꯥꯡ 15 ꯌꯧꯗ꯭ꯔꯤꯉꯩꯗ ꯄꯨꯊꯣꯛꯄꯤꯌꯨ ꯃꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯃꯁꯤ ꯑꯆꯨꯝꯕ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯄꯨꯊꯣꯛꯏꯕꯁꯦ ꯀꯩꯒꯨꯝꯕ ꯄꯨꯊꯣꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯈꯥ ꯇꯝꯕꯅꯦ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯍꯥꯏꯅ 15 ꯑꯥꯒꯁ ꯍꯥꯏꯅ ꯂꯥꯎꯊꯣꯛꯏꯕꯁꯦ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯕ ꯉꯝꯂꯣꯏ ꯊꯣꯛꯄꯁꯨ ꯉꯝꯂꯣꯏ ꯍꯥꯏꯕꯁꯦ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯇꯦꯟꯕ ꯊꯥꯖꯕꯅꯦ ꯍꯥꯏꯕꯁꯦ ꯍꯟꯗꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯁꯨ ꯈꯪꯕ ꯑꯣꯏꯁꯅꯨ ꯃꯦꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯠꯂꯒ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯁꯦ ꯃꯔꯨ ꯑꯣꯏꯅ ꯈꯪꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯑꯊꯥꯞꯄ ꯖꯒꯥꯗꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯁꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯈꯪꯍꯟꯅꯤꯡꯕꯁꯦ ꯃꯦꯗꯤꯌꯥꯗ ꯈꯪꯍꯟꯅꯤꯡꯕꯁꯦ kaya akhoi paumi singje lakpide athapadi moina lamje thapada lakpada journey kungtari haiba gira kari indu khamde ai di taseng na athapa khoi mafam jaga da tawba singju akhoi gi ne kano singje la paumi singje na la aga sigumba mafam kuting da tawba singju lakhot ta haningi adu akhoi na kaya tawba akhoi na athapa jaga se tawba gi moina khambide akhoi somda akhoi na laudana kholau tawi adu ana na laudana tawbase moina khangbidre ba ana pa imphal area khakki tawbase no na khangbi boina tawre mase du kitang ai nuai jade imagi lamdo amtang aningsing biyo kari lamdo ima le koi lamsi bungo thongjau dagi thongjau okay wana pukti lam bawa fam sing khoi habit khamna jage loisilak boina so call to bira pagi damta ima le bag le ma wahinga le tana thagat chari call tham jage mathang amuk soina call to bira sir arap pada chatpa ngamdaba aduga arap pagi cover to ba ngamdaba gi khudong sa daba sidi hoi khoi sudung kai ma kan da dum mayong nai lambi thong gi khudong sa daba aduga chat ka dawri ba vehicle gari nung gi khudong sa daba simadi ima le bag le moina soidana ngakpi batai tawbudabu akhoi gi number c shape toction view number c loction view darkar le ba kan da soidana pau pawbiro darkar le gadi akhoi dum ngamna ba akhoi manage dum tawje akhoi mami tv gi site gi ima lebak leima hoigi lamdam thongjau dagi marui ba pau pibi ningba marui ba pau lohoning ba leiragadi soidana hai auji nuana call to bi ba number sida soidana call to biro khoi soidana lakna bo hona jage aduga rape case ki wathok sine sir mamang dadi khoi even governor na fawba paisa thilui habdi wafam ne pen dabadi leinarani ani si bias oibagi mo masum ubagi mo ma hojik si lai maitei gi nupi rape to wi khibasigi mayokta condemn to bagi chang ma wat pagum uri mamang da hairiba nupi ani naked women paraded to gibudugi di masak khangba video du da yawba masak khangna maram morakanda case tu yamna thuna lokhot khiba oram basu yai maduda chenaba sing atubada khogi phaba ngam khibagi achoba hmn ma manipur police ki leiki adu hojikti masak su khangde haibagi keno sida excuse sida kesi kumang chauchinna kumang yangjinna lokhot pangam moi dawribra solve to bangam moi dawribra to bodabu victim masana di hairibu mi sing masak soidana khangani tawge bo hairaga di kedo bugi ngam moi dawri no haiba wang am su soidana lakani kram haina yengbe losilak da mati imtang rakesh we
ꯃꯨꯛꯅꯕꯅꯤ ꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯦ 3ꯗꯒꯤ ꯍꯧꯔꯤꯅꯤ ꯍꯧꯔꯛꯄꯅ ꯍꯧꯖꯤꯛꯐꯥꯎꯗ 100 days ꯍꯥꯏꯕ ꯍꯦꯟꯖꯜꯂꯛꯑꯕꯅꯤ ꯀꯣ ꯑꯗꯨꯕꯨ ꯃꯨꯛꯅꯕ ꯂꯩꯕ ꯃꯇꯝꯗ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯄ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯀꯣ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯃꯨꯛꯅꯕꯁꯤꯅ ꯑꯩꯈꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯊꯧꯗꯣꯛꯁꯤꯗ ꯑꯩꯈꯣꯏ nupi angangda hena awaba pigi thing lakpasu leirekwa masai nainabada akhoi bar sarkar gi oina su case lising ani ga chatuk yakhai thiro manipur gi oina supreme court pigi haiba pham thai leirekwa maida akhoi rape case ki case ahum yaure adagi murder gi case am yaure molestation gi case yaure kwa adugi leigre case taruk pikhat pa leigre awat pa kyam su leiri haiba pham leigi thamgre adu hojik ori sidi that for the Tokiba, Megi for the Tokiba, Ahogi, Togdok, Naked Duda, Adu Mayamna, Yaninde, condemned to we have do Ure, according to Kangrego. Aduzik, how lady, hide but dead for Dugi, one day he had incident, Ahogi, Iran Topu Mista, Ahogi, Mayumukai Palava, Masama Puri, Nupi Amabusu, Mate Nupi Amabusu, Ahogi, Cookie, Militan sing Oigadra, not a cookie sing now, Ahogi, Mui Maribangas and Kanda, Namjan Namteki Togo, Satagre, and how it phone a la eve. Matam Quina, Hydopungam the Ledamado, she Hydor ever. Hydropogi Matung in a case start to ever. How the basis of Tabore, Tijel Levaco. Tijeling Serakidaka together, Equina. Kieshima Pung Pana, Sumbaji Kandunova, Kudimona, all body Kudimonagua. No mituda, a toy incident to the XYZ, Nupi, level Tilibin, XYZ Gorship. XYZ, Manato, Lehoriba, Mabu, Suto, Yoriba, Musing. And the Magi Manato Nakuina, Sienina Giba, and the music in a Tolakanda, Kieshilo Shanamating Bang. Some men can lay a canico, Mating Pang, Magan, to Haking Nagiba, told about the management only Hobuni, Magi Monaco, Hobuni, have a grab of Haitaqua. As my Tenaki Yauba, she now sing, Lanjan Minaki, she now sing the Tagadi, Maduma Putono, Honabiro, Adu. Crime Tokiba, commit Tokiba Kamu, give my kid, not here a Sienba, a Hibashona Chaneva. Other movie Sien of Honakani, Honaka, Panabu Honabashina, Tony, Security Tony, Security China, the local of the Mating Pang, which is the Miami Toneva. However, Haiba, Todang, Lominaga, Kishi, Hana, shop over Ponasiqua. And how is that? Like say, Mamangi naked Petana, Malangi Mui, or Yamna, Awaba Pungoki, White or Poki, Oki, and the key was so Suki, some like Matamana, awat pamamikhata hai wafam la ego adu ke shoot to bin la loi ai wa khan di ko haujik ngarang manipur gi wafam kaya hai ba khonging section ba hogre haujik khonging ji sune lepo oi tongan wathok si dum sau thorokani ai wa khan lai hai badi bharat ki praja miyamna adagi manipur gi praja miyamna naked pet ki photo u matamda thamoi da duki matik nuai tha phau ki praja miyamna nupi oi gi ijat khongoi nabi hai matamdi ahen ba thona la nuai to Paulkani, I work Handigua. So, so a pen the Mokugi, Marale, Cherak, and a Kolau Sankani, they did 15 the Massing Matam Tagaligua. She is not Hangashidi, 2 year Natra, Massi 2 13, 14, 15 within 3 days, Mutangare, Thai said 3 days, Marale, Putopong, when you have say, I work on the Hazade, Hazard, Putok Jovina, a can Mukung Sankani, 90%, the Kamakung Lakani, Tazabalegua. Otherwise, Imali Baklina, Matambiram Bamu from the national media, you are from Latin. National media, Namatum Supera, Akogi, notice not Manipur, any event could make the dog lie. Not a beggar, not a beggar, I have a form to Kangale. National game. Host of Mutum the power, Manipuna 5 Nation game, host of Mutum the power, Mapungpana, the covered of the way, or from Lay Nevo. I don't know, national media, Campbell to Womosangi have a Mikan and Longnego. I do a coach media, the Levigo, media, Campbell to Wim, Campbell to Web, the Pang the Bugoi. I will call it go. Pang the Winnie Campbell to Tokte, a media, I will talk to Asumula in Butupa, Miam, the Mediasi, Miam, Levak Saka, and to the Brism Oine. Tongam Oine, Tuiba, Sakara Pautamini, Miam the Pautamini Mediana, Mediana logo the Batawang sing Lohoni Equa, Media should democracy, you be Marigi Manunda, Amawi Beniqua, Amawi, Mediasna around my kid, Pure have a say, Manipur Pajamian, the Kangarko, home or the Stan Mediasina, how Oriba, Loriba rules is up young Pamoina, Rakesh, couldn't Tabjego.
ꯍꯧꯖꯤꯛꯁꯤ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥ ꯃꯌꯥꯝꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯦꯔꯤꯌꯥꯗ ꯆꯠꯂꯀꯥꯟꯗ ꯃꯥꯒꯤ ꯒ꯭ꯔꯥꯎꯟ ꯔꯤꯄꯣꯔꯇꯤꯡ ꯇꯧꯔꯤꯕ ꯒ꯭ꯔꯥꯎꯟ ꯖꯤꯔꯣꯒꯤ ꯔꯤꯄꯣꯔꯠ ꯃꯌꯥꯝ ꯇꯧꯏ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯠꯁꯤꯡꯁꯦ ꯃꯥꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯑꯗꯒꯤ ꯃꯥꯒꯤ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯊꯥꯒꯠꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯎꯔꯦꯕ ꯎꯕ ꯃꯇꯝꯗ ꯀꯩ ꯑꯩꯈꯣꯏ XYZ ꯆꯦꯅꯦꯜꯗꯨꯕꯨꯗꯤ ꯄꯜꯂꯔꯣꯏꯀꯣ ꯑꯌꯥꯝꯕꯅ ꯑꯗꯒꯤ ꯕꯪꯀꯔꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯀꯨꯀꯤꯒꯤ ꯕꯪꯀꯔꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯂꯩꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤꯁꯨ ꯚꯤꯂꯦꯖ ꯐꯣꯔꯁꯁꯤꯡ ꯑꯃꯅ ꯉꯥꯛꯑꯒ ꯂꯩꯔꯤ ꯃꯈꯣꯏꯅ ꯗꯕꯜ ꯕ꯭ꯔꯦꯟꯒꯤ ꯀꯥꯔꯇꯨꯁ ꯄꯥꯏꯔꯤ ꯁꯤꯡꯒꯜ ꯕ꯭ꯔꯦꯟꯒꯤ ꯀꯥꯔꯇꯨꯁ ꯄꯥꯏꯔꯒ ꯂꯥꯟ ꯊꯦꯡꯅꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯒ ꯑꯗꯨꯝ ꯀꯣꯚꯔ ꯇꯧꯋꯦꯕ ꯃꯅꯥꯛꯇ ꯍꯥꯏꯔꯤꯕ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯅ ꯑꯁ ꯃꯣꯏꯅ ꯄꯥꯏꯕ ꯅꯣꯡꯃꯩꯒ ꯄꯥꯏꯕ ꯎꯗꯅ ꯆꯪꯁꯤꯜꯂꯤꯕꯀꯣ ꯑꯗꯨꯕꯨ ꯀꯥꯞꯄꯛꯏꯕ ꯅꯣꯡꯃꯩꯗꯣ ꯗꯕꯜ ꯕ꯭ꯔꯦꯟꯗꯨꯒ ꯁꯤꯡꯒꯜ ꯕ꯭ꯔꯦꯟꯗꯨꯒ ꯀꯥꯞꯄꯤꯕ ꯅꯣꯡꯃꯩꯒꯤ ꯃꯔꯨꯗꯨ ꯀꯌꯥꯝ ꯌꯥꯝꯅ ꯗꯤꯁꯇꯦꯟꯁ ꯂꯩꯕ ꯃꯐꯝꯐꯥꯎ ꯆꯠꯀꯦ ꯃꯥꯒꯤ ꯗꯨꯅ ꯄꯥꯜꯂꯒꯅ ꯇꯥꯔꯒꯦꯠ ꯀꯌꯥꯗ ꯄꯥꯟꯗꯣꯏꯅꯣ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯔꯤꯕ ꯃꯌꯥꯝ ꯇꯥꯔꯒ ꯁꯤꯔꯤꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ ꯃꯔꯨꯗ ꯄꯥꯟꯕꯅꯣ ꯀꯥꯏꯗꯣ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯅ ꯑꯗꯨꯒꯨꯝꯕꯗꯣ ꯁꯨꯡꯌꯦꯡ ꯌꯦꯡꯁꯤꯟꯗꯅ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯒꯠꯂꯒ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯃ ꯂꯥꯛꯑꯦꯕ ꯃꯔꯤꯜ ꯌꯥꯎꯗꯕ ꯎꯇꯣꯡ ꯑꯩꯈꯣꯏꯒꯤ ꯎꯕ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒꯤ ꯐꯤꯕꯝ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯨꯀꯤꯁꯤꯡꯅ ꯍꯧꯖꯤꯛ ꯀꯥꯞꯄꯤꯕ ꯕꯣꯝ ꯃꯌꯥꯝꯁꯤꯕꯨ ꯀꯥꯏꯗꯒꯤ ꯕꯣꯝꯅꯣ ꯕꯣꯝ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯕꯒꯤ ꯇꯧꯔꯦ ꯈꯪꯉꯕꯅꯦ ꯍꯧꯖꯤꯛ ꯑꯗꯒꯤ ꯅꯣꯡꯃꯩ ꯁ꯭ꯅꯥꯏꯄꯔꯅ ꯀꯥꯞꯄꯛꯑꯦ ꯁ꯭ꯅꯥꯏꯄꯔ ꯃꯨꯗ ꯄꯥꯜꯂꯒ ꯂꯩꯔꯦ ꯍꯥꯏꯕꯁꯨ ꯂꯩꯔꯕꯅꯦꯕ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯅ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥ ꯈꯔꯅ ꯁꯨꯡꯊꯤ ꯊꯤꯒꯠꯇꯅ ꯃꯐꯝ ꯈꯔꯗ ꯒ꯭ꯔꯥꯎꯟ ꯔꯤꯄꯣꯔꯇꯤꯡ ꯇꯧꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯁꯜꯂꯤꯕ ꯈꯣꯡꯖꯦꯜꯁꯤꯗ ꯃꯥꯏꯀꯩꯁꯦ ꯂꯥꯟꯅ ꯄꯨꯅꯕ ꯍꯣꯠꯅꯩꯌꯦꯕ ꯂꯣꯖꯤꯛ ꯌꯥꯎꯗꯕ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯁ꯭ꯇꯦꯠ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯋꯦꯄꯟ AK ꯔꯥꯏꯐꯜꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯒ ꯀꯥꯞꯅꯗꯣꯏ ꯅꯣꯡꯃꯩꯁꯤ double barrel di sungoi oiraroyeba double barrel ga AK rifle ga kapnaraga di social media da tura tu da sinaram social media da tongan ma social media sing adagi mayam da cookie kanguna cookie gi leiba kanguna su chani ba kanguna kulai se magi ang ko da thangba da leiba kulai puthok ba de leiba kanguna ang ko da puthoira ang ko da lei kulai da mani su chana matam da non si kelo nangi na nomai masing sini ko nangi sida lei si kai nomai no nangi maming lo i leigram adu mo maming i leigiba mayam du da ba da hogi social media da mokfai पाया पोस्ट ऑफ नोंमै काप उरैबा कापसन उरैबा बोम कापसन इबा उरै खुलाई म्या उलक लोय उरबनेबा मदु सानापोट अमत नतेबे सानापोट अमत नते मदु अदु गुम लैबा सिंदुदि समायना सारी खोली तौरियना उथोक्तबा मीडिया मयाम अमने नेशनल मीडिया मा याउरिबा तसेंगना रिपोर्ट टू लौररोय हायरगना लौबिरो लौगे हायबा तारगदि असेंगबदो उन लौ होनबियो माने माने अदो नहान जो खोगी रिपब्लिक टीवी दमा डिस्कशन अमदा अनाब गोसामिन हाइबो फमलेदा मणिपुरदा थोइबा मे 3 की ममांगदा नेशनल इंटरनेशनल मीडिया कांगुदी चुरचानपुर केम तौर लेरमे है मफम फुदोरेने मदुना ताकपदि हौजिक लैरिबा इरांग सिदा नेशनल मीडिया अमसु कोई इंटरनेशनल मीडिया खुदम तौ हैबनदिको मीडिया खरदी पैसाना लैबा याबा मीडिया खरदी यावरबरा मे अदुना मोइना कोई मीडिया की इथिक्स बु योनथोबरा कान खलकपदा कोई मोइगी चैनल उरकांदा कोई हाथेंग लैरिबा मफम थोफम जे लैरिबा थोगोसिगी कोई बफरजोल ओरिबा जगादा लैरिबा कोई लोकल मीडिया ओरिबा कोइना होदा नेशनल मीडिया दी मांग कोई मोइगी ओरिबा लिसतुदा कोइना इकाइबा पोए असे सिन मीडिया की इथिक्स लोय थुगायगा सल पे फिल्म लगता आगदी भोट सिनगी तोान बमनिको भोट मीडिया कैंपेन तौगा सिनगी बीजेपी कांग्रेस अदुदी तोान थम्मसेबा हौजिकी लानफमदबोक्ता नियम चुमना रिपोर्ट तौद्रगदी करी कानादोइनो हाइबो जर्नलिज्म की इथिक्स तो याउद्रे हाइबो मफमदा अदो थोक्तनबा तौबियु यंगबियु अनि हाय अमना सोना कना दबन ब्रेन पाइ लेगा सोना कना मन एके पाइ मे उलक तागदी मागी माना फोंगिबा माना तोगिबा रिपोर्ट तो मयाइ सबधरा कादा माबु हयंग कोना हारिबा चेनेंदु सुथा थाजन गाय मसाक ओइते अदुना कय हानि खंदहनिंबगी अपामदु लेरके रिपोर्ट तौरगदी मीडिया सिंगना चुमना रिपोर्ट तौबियो तौसिनबा रिपोर्ट तौबिगनु हाबने लॉजिक याउदबा लॉजिक संग याउदबा रिपोर्ट तौबिरनु हाबदु योफम सो याम नुवाजे ngasi mami breakfast matang asida losinabagi tanjadu lojage hayeng amuk ngasi degina hayeng phawbada kari kari I paw sing thokliba amadi hariba I paw sing dugi maramda khanani nabagi thoram hayeng amuk makha puduna laksage so ngasi gi damuktadi mami breakfast matang asida losinjari